ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯑꯟꯖꯨ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯪꯕꯥꯅꯕ ꯑꯇꯤꯌꯥꯗ ꯃꯆꯨ ꯀꯌꯥꯒꯤ ꯐꯖꯔꯕ ꯌꯦꯡꯂꯤꯕ ꯃꯈꯩ ꯄꯦꯟꯅꯥꯏꯗ꯭ꯔꯕ ꯎꯆꯦꯛ ꯀꯌꯥꯅ ꯎ ꯑꯃꯗꯒꯤ ꯎ ꯑꯃꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯈꯨꯡꯒꯪꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯂꯝꯕꯤꯒꯤ ꯑꯣꯏꯌꯦꯠꯇ ꯃꯣꯡꯁꯣꯡ ꯄꯔꯦꯡ ꯄꯔꯦꯡ ꯃꯔꯛꯇ ꯍꯥꯃꯦꯡ ꯈꯔꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯃꯦꯝꯂꯩ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯊꯤꯜꯍꯜꯂꯛꯂꯤ꯫ ꯃꯦꯝꯂꯩꯒꯤ ꯃꯃꯥꯕꯤꯅ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯈꯨꯟꯗꯨꯗ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁꯥꯟꯅꯔꯝꯕ ꯃꯐꯝ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯗꯨꯗ ꯊꯦꯡꯅꯕ ꯃꯐꯝ ꯈꯔꯒꯤ ꯃꯇꯥꯡꯗꯁꯨ ꯃꯆꯥꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯀꯣꯏꯕꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯕꯤꯅꯥꯒꯤ ꯃꯄꯥꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯕꯤꯅꯥ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯈꯨꯜꯗꯨꯗꯒꯤ ꯈꯔ ꯆꯠꯇꯨꯅ ꯂꯩꯕ ꯃꯤ ꯀꯨꯡꯅ ꯇꯥꯕ ꯀꯩꯊꯦꯜ ꯄꯥꯟꯕ ꯃꯐꯝ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯝꯃꯤ꯫ ꯃꯅꯦ ꯃꯀꯨꯁꯨ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕꯤꯅꯥꯒꯤ ꯅꯨꯄꯥ ꯃꯅꯤ, ꯕꯤꯅꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯃꯦꯝꯂꯩ ꯃꯈꯣꯏ ꯑꯍꯨꯝꯇ ꯉꯥꯏꯍꯧꯔꯤ꯫ ꯃꯇꯝ ꯈꯔ ꯃꯦꯝꯂꯩꯅ ꯃꯃꯥ ꯄꯣꯛꯄ ꯃꯕꯣꯛ ꯆꯥꯎꯕꯤꯍꯟꯒꯤꯗ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯕꯗꯒꯤ ꯃꯃꯥ ꯕꯤꯅꯥꯅ ꯃꯥꯕꯨ ꯃꯕꯣꯛꯀꯤꯗ ꯊꯤꯜꯂꯛꯄꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯕꯣꯛꯀꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯁꯨ ꯂꯥꯛꯀꯅꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯕꯣꯛꯁꯨ ꯊꯣꯡꯒꯥꯜ ꯊꯣꯛꯇꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯃꯁꯨ ꯎꯕꯗ ꯃꯕꯣꯛꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯒ ꯃꯁꯨꯕꯨ ꯀꯣꯟꯕꯤ꯫ ꯃꯁꯨꯁꯨ ꯀꯨꯏꯗ꯭ꯔꯤ ꯃꯕꯣꯛ ꯎꯅꯈꯤꯕ꯫ ꯑꯗꯨꯕꯨ ꯃꯦꯝꯂꯩ ꯑꯃꯗꯤ ꯃꯕꯣꯛꯀꯤ ꯃꯇꯧꯗꯨꯗꯤ ꯆꯍꯤ ꯀꯌꯥ ꯎꯅꯈꯤꯗ꯭ꯔꯕꯒꯤ ꯃꯇꯧꯒꯨꯝ ꯃꯕꯣꯛ ꯍꯦꯛ ꯎꯕꯒ ꯐꯟ ꯐꯟ ꯆꯣꯡꯉꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯑꯣꯛꯄꯤꯔꯤ꯫ ꯑꯗꯨꯒ ꯃꯌꯨꯝ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯆꯥꯎꯕꯤꯍꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯁꯨ ꯂꯥꯛꯂꯦꯗꯅ, ꯅꯨꯡꯉꯥꯏꯔꯦ꯫ ꯑꯕꯣꯛꯀ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ꯃꯌꯥꯝꯁꯨ ꯆꯥꯔꯅꯤ, ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯤꯕꯤꯔꯅꯤ꯫" ꯃꯦꯝꯂꯩꯁꯨ ꯍꯔꯥꯎꯅ ꯈꯨꯝꯃꯛꯏ, "ꯑꯕꯣꯛ, ꯑꯩꯁꯦ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯇꯥꯒꯦ꯫ ꯑꯗꯨꯒ ꯑꯩꯅ ꯑꯕꯣꯛꯈꯣꯏꯗ ꯂꯥꯛꯄꯗ ꯁꯥꯟꯅꯃꯤꯟꯅꯕ ꯏꯇꯥꯁꯤꯡꯗꯨꯒꯁꯨ ꯁꯥꯟꯅꯅꯤꯡꯉꯦꯅ ꯂꯥꯛꯂꯤꯅꯤ꯫ ꯁꯥꯟꯅꯍꯟꯅꯤ꯫ ꯏꯁꯨꯒꯤ ꯑꯄꯥꯝꯕꯗꯣ ꯑꯕꯣꯛꯅ ꯂꯣꯏꯅ ꯇꯧꯍꯟꯗꯣꯏꯅꯤ꯫" ꯕꯤꯅꯥ ꯃꯕꯦꯟ ꯃꯁꯨꯒꯤ ꯋꯥꯔꯤꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕꯗꯒꯤ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯕꯦꯟꯅꯁꯨ ꯄꯨꯟꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯐꯝꯃꯤ ꯂꯩꯔꯤ ꯀꯥꯏꯁꯦ ꯂꯣꯏꯅ ꯀꯥꯎꯅꯈ꯭ꯔꯦꯅꯦꯀꯣ." ꯃꯁꯨ ꯃꯕꯦꯟ ꯕꯤꯅꯥꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯕꯤꯅꯥꯕꯨ ꯌꯦꯡꯅꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅꯔꯛꯏ꯫ ꯕꯤꯅꯥ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯃꯥ, ꯑꯩ ꯊꯦꯡꯕ ꯌꯥꯔꯣꯏ, ꯑꯃꯨꯛ ꯍꯟꯗꯣꯏꯅꯤ꯫ ꯅꯕꯦꯟꯅꯁꯨꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯄꯦꯟꯅ ꯁꯥꯟꯅꯍꯧꯔꯣ, ꯑꯩ ꯊꯦꯡꯈꯤꯅꯤ." "ꯕꯦꯝꯃꯥ, ꯑꯍꯤꯡꯁꯤꯃꯗꯤ ꯂꯩꯈ꯭ꯔꯣꯗꯅ." "ꯏꯃꯥ, ꯑꯩ ꯃꯦꯝꯂꯩ ꯂꯧꯕ ꯂꯥꯛꯄꯗ ꯑꯣꯏꯅ ꯂꯦꯛꯂꯒꯦ꯫ ꯅꯌꯥ ꯅꯨꯄꯥꯗꯁꯨ ꯂꯦꯛꯂꯛꯀꯅꯤ ꯍꯥꯏꯔꯝꯗꯦ꯫ ꯅꯨꯡꯉꯥꯏꯔꯔꯣꯏꯌꯦ ꯉꯁꯤꯗꯤ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗ ꯂꯥꯛꯄꯗꯤ ꯍꯦꯛ ꯂꯩꯔꯣ꯫ ꯑꯗꯨ ꯉꯥꯏꯈꯣ, ꯑꯩ ꯏꯪꯈꯣꯜꯗꯒꯤ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯍꯦꯛ ꯄꯤꯔꯨꯈꯤꯒꯦ꯫ ꯀꯨꯏꯔꯣꯏ, ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ." ꯑꯁꯨꯝꯅ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯣꯝꯗꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯄꯤ꯫ "ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ." ꯃꯆꯥꯅꯨꯄꯤ ꯃꯦꯝꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯃꯦꯝꯂꯩ, ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨꯀꯣ, ꯉꯥꯎꯁꯤꯟꯅꯅꯨ꯫ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯔꯨꯅꯨꯀꯣ ꯅꯕꯣꯛꯇ꯫ ꯅꯕꯣꯛꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯏꯃꯥꯁꯨ ꯊꯈꯥꯏ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯥꯛꯂꯒꯦ꯫ ꯑꯩ ꯆꯠꯂꯦꯀꯣ." ꯃꯃꯥ ꯆꯥꯎꯕꯤꯍꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯁꯨ ꯅꯨꯄꯤꯁꯦ ꯃꯈꯣꯡ ꯌꯥꯝ ꯌꯥꯎꯕꯅꯤ, ꯇꯧꯊꯣꯔꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯒꯤ ꯍꯦꯟꯕꯅꯤ꯫ ꯏꯃꯥꯅ ꯈꯔ ꯀꯟꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯔꯣ꯫ ꯑꯩ ꯆꯠꯂꯒꯦꯀꯣ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯏꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯗꯣꯏꯅꯤ꯫ ꯆꯠꯂꯨ ꯆꯠꯂꯨ ꯆꯠꯂꯨ, ꯏꯁꯨꯒꯤ ꯃꯇꯨ ꯅꯥꯝꯃ ꯇꯦꯛꯍꯜꯂꯣꯏ, ꯋꯥꯔꯨꯅꯨ." "ꯏꯃꯥ, ꯁꯟ ꯒꯥꯔꯤ ꯑꯃ ꯁꯤꯗ ꯂꯥꯛꯂꯤꯁꯦ ꯑꯩꯈꯣꯏ ꯃꯈꯥꯒꯤ ꯇꯌꯥꯏꯈꯣꯏꯒꯤ ꯃꯥꯜꯂꯤ꯫ ꯑꯩ ꯃꯁꯤꯗ ꯑꯁ꯭ꯋꯥꯏꯐꯥꯎ ꯇꯣꯡꯈ꯭ꯔꯒꯦ꯫ ꯑꯩ ꯆꯠꯂꯦ." ꯑꯁꯨꯝꯅ ꯁꯟ ꯒꯥꯔꯤꯗꯨꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤ꯫ ꯃꯦꯝꯂꯩꯅ ꯃꯕꯣꯛ ꯈꯣꯏꯗ ꯌꯥꯝ ꯇꯣꯏꯅ ꯆꯠꯅꯤꯡꯕ ꯂꯩꯅꯤꯡꯕꯒꯤ ꯃꯔꯝꯗꯤ ꯃꯕꯣꯛꯅ ꯃꯥꯕꯨ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯑꯃꯗꯤ ꯈꯨꯟꯒꯤ ꯑꯁꯦꯡꯕ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯐꯨꯕꯒꯤ ꯅꯨꯡꯉꯥꯏꯖꯕ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯒꯠꯇꯨꯅ ꯈꯨꯟꯗꯨꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯍꯧꯅꯗꯨꯅ ꯈꯨꯟꯗꯨꯒꯤ ꯑꯄꯤꯛꯄ ꯇꯨꯔꯦꯜ ꯃꯆꯥꯗ ꯆꯤꯡꯒꯤ ꯂꯣꯛꯇꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡ ꯑꯏꯪꯕꯗꯨꯗ ꯀꯨꯝꯗꯨꯅ ꯁꯥꯟꯅꯖꯕ ꯌꯥꯝ ꯄꯥꯝꯖꯩ꯫ ꯂꯥꯛꯄꯗꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯃꯈꯣꯏ ꯍꯧꯅꯗꯨꯅ ꯇꯨꯔꯦꯜꯗ ꯏꯔꯨꯖꯕ ꯂꯥꯛꯏ꯫ ꯃꯃꯥꯟꯅꯕꯤ ꯈꯔ ꯑꯃꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗꯨꯗ ꯂꯩꯔꯤꯕ ꯅꯨꯡꯖꯥꯎꯁꯤꯡꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯏꯁꯤꯡꯗꯨ ꯀꯥꯎꯗꯨꯅ ꯁꯥꯟꯅꯩ꯫ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯦꯝꯂꯩꯅ
ꯑꯏꯪꯕꯤ ꯀꯧꯕꯤ ꯃꯃꯥꯟꯅꯕꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯊꯦꯡꯅꯔꯤ꯫ ꯑꯏꯪꯕꯤ ꯌꯥꯝ ꯏꯪ ꯇꯞꯆꯕꯤꯅꯤ, ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡ ꯃꯊꯛꯇꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯏꯪꯕꯤꯅ ꯃꯦꯝꯂꯦ, ꯅꯪꯗꯤ ꯁꯍꯔꯗ ꯂꯩꯕꯅꯤꯅ ꯀꯨꯆꯨ ꯀꯨꯃꯦꯟꯁꯨ ꯌꯥꯝ ꯐꯖꯩ꯫ ꯑꯗꯣ ꯅꯪꯗꯤ ꯁꯍꯔꯗ ꯂꯩꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯑꯇꯩ ꯑꯇꯣꯞꯄꯗꯧꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯆꯗꯦ꯫ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩ, ꯏꯆꯝ ꯆꯝꯃꯤ꯫ ꯃꯦꯝꯂꯩꯁꯨ ꯅꯣꯛꯐꯦꯠꯇꯧꯅ ꯈꯨꯝꯃꯛꯏ꯫ ꯅꯪꯁꯨ ꯌꯥꯝ ꯐꯖꯩ ꯁꯤꯗꯤ꯫ ꯅꯪꯒꯤ ꯅꯁꯝꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯤꯁꯦ, ꯃꯨꯁꯨꯛ ꯃꯨꯔꯒ ꯑꯁꯥꯡꯕ ꯁꯝꯁꯤꯅꯒ ꯊꯥꯗꯣꯛꯂꯒ ꯂꯥꯛꯄꯗꯣ꯫ ꯑꯩꯁꯨ ꯐꯖꯩꯌꯦꯅ ꯌꯦꯡꯉꯤꯅꯦ꯫ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯀꯥꯅꯔꯛꯏ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗꯗꯤ ꯑꯉꯥꯡꯁꯤꯡꯗꯨ ꯃꯌꯨꯝꯒꯤ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯩ꯫ ꯅꯨꯡꯊꯤꯜ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯑꯉꯥꯡꯁꯤꯡꯗꯨ ꯂꯝꯄꯥꯛꯇ ꯊꯣꯛꯅꯔꯛꯇꯨꯅ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯩ꯫ ꯁꯟꯙꯤꯌꯥ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯗ ꯃꯌꯨꯝ ꯍꯟꯖꯤꯟꯅꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯨꯃꯥꯡꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯀꯣꯏꯅ ꯑꯉꯥꯡꯁꯤꯡꯗꯨ ꯐꯝꯗꯨꯅ ꯆꯥꯎꯕꯤꯍꯟꯒꯤ ꯋꯥꯔꯤ ꯇꯥꯔꯤ꯫ ꯑꯉꯥꯡꯁꯤꯡꯗꯨ ꯆꯥꯎꯕꯤꯍꯟꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯀꯤꯗꯨꯅ ꯂꯥꯎꯅꯔꯛꯀꯅꯤ, ꯑꯃꯨꯛꯁꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯀꯅꯤ꯫ ꯃꯦꯝꯂꯩꯗꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯇꯞ ꯅꯞꯇꯨꯅ ꯐꯝꯂꯒ ꯃꯥꯁꯨ ꯃꯕꯣꯛꯀꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕ ꯌꯥꯎꯔꯤ꯫ ꯃꯦꯝꯂꯩꯅ ꯑꯕꯣꯛ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ, ꯑꯕꯣꯛꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯀꯤꯕꯒ ꯐꯥꯎꯔꯛꯄ ꯌꯥꯎꯕ꯭ꯔꯣ? ꯆꯥꯎꯕꯤꯍꯟꯅ ꯅꯣꯛꯐꯦꯠꯇꯧꯅ ꯇꯞꯅ ꯈꯨꯝꯃꯛꯏ꯫ ꯌꯥꯎꯔꯤꯅꯤꯅꯦꯍꯦ ꯁꯨꯊꯣꯏꯕꯤ, ꯑꯕꯣꯛ ꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯝꯕ ꯑꯗꯒꯤ ꯂꯤꯟ ꯑꯆꯧꯕꯗ ꯌꯥꯝꯅ ꯀꯤꯔꯛꯏ꯫ ꯑꯗꯩ ꯅꯨꯃꯤꯗꯥꯡꯗꯅꯅꯦ ꯂꯥꯏ ꯐꯠꯇꯕ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯀꯤꯔꯛꯏ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯀꯤꯔꯛꯄ ꯑꯃꯒ ꯍꯥꯏꯕꯤꯌꯨꯔꯥ? ꯃꯁꯤ ꯍꯪꯉꯛꯄꯗ ꯑꯉꯥꯡ ꯃꯌꯥꯝꯗꯨꯅ ꯀꯤꯅ ꯍꯪꯉꯛꯏ꯫ ꯍꯥꯏꯌꯣ ꯑꯕꯣꯛ, ꯀꯩꯅꯣ ꯌꯥꯝ ꯀꯤꯔꯛꯏꯕꯣ? ꯆꯥꯎꯕꯤꯍꯟ ꯇꯞꯅ ꯈꯨꯝꯃꯛꯏ꯫ ꯍꯥꯏꯒꯦ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯔꯛꯄꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯝꯕ ꯆꯠꯅꯕꯤ ꯋꯥꯌꯦꯜ ꯊꯨꯒꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕꯁꯤꯡꯗꯨ ꯉꯝꯅꯕ ꯏꯜꯂꯛꯏ꯫ ꯃꯁꯤꯗ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯍꯪꯉꯛꯏ꯫ ꯑꯕꯣꯛ, ꯀꯔꯤ ꯆꯠꯅꯕꯤ ꯋꯥꯌꯦꯜꯅꯣ ꯑꯕꯣꯛꯈꯣꯏꯅ ꯌꯥꯝ ꯀꯤꯔꯛꯏꯗꯣ? ꯑꯕꯣꯛ ꯉꯁꯤꯗꯤ ꯍꯥꯏꯔꯔꯣꯏ, ꯃꯊꯪ ꯋꯥꯔꯤ ꯂꯤꯕꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦꯀꯣ꯫ ꯃꯦꯝꯂꯩꯗꯤ ꯃꯕꯣꯛꯀꯤ ꯇꯝꯄꯥꯛꯇ ꯉꯥꯗꯨꯅ ꯋꯥꯔꯤ ꯇꯥꯕ ꯑꯃꯗꯤ ꯐꯨꯡꯒꯥꯗꯨꯗ ꯀꯣꯏꯅ ꯃꯌꯥꯝ ꯃꯩ ꯇꯤꯛꯄꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ꯫ ꯈꯨꯟꯗꯨꯗ ꯂꯩꯕꯗ ꯃꯃꯥ ꯃꯄꯥ ꯐꯥꯎꯕ ꯀꯟꯅ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯕꯗꯧꯅ ꯅꯣꯡꯃ ꯃꯦꯝꯂꯩ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯏꯪꯕꯤ ꯂꯝꯄꯥꯛꯇꯝꯅ ꯁꯥꯟꯅꯕ ꯊꯣꯔꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯀꯥꯏꯗꯨꯒꯤ ꯑꯍꯜ ꯈꯔ ꯈꯨꯟꯗꯨꯒꯤ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯝꯂꯩ ꯑꯃꯗꯤ ꯑꯏꯪꯕꯤ ꯎꯕꯗ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯁꯨꯊꯣꯏꯕꯤ, ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯕ? ꯃꯦꯝꯂꯩꯅ ꯏꯄꯨ, ꯑꯩꯈꯣꯏ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯊꯣꯔꯛꯂꯤꯅꯦ꯫ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯃꯦꯝꯂꯩꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯕꯦꯃꯥ, ꯅꯪꯗꯤ ꯑꯩꯈꯣꯏ ꯕꯤꯅꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯏꯄꯨ꯫ ꯅꯪꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯒꯤ ꯃꯤꯗꯨ ꯃꯥꯟꯁꯤꯜꯂꯛꯂꯦꯗ꯫ ꯅꯪꯕꯨ ꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯍꯣꯏ ꯏꯄꯨ, ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯌꯨꯝꯗꯒ ꯍꯟꯅꯤꯡꯗ꯭ꯔꯦꯗ ꯑꯩꯗꯤ꯫ ꯑꯍꯟꯗꯨꯁꯨ ꯅꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯩ, ꯏꯁꯨꯅꯕꯨ ꯅꯨꯡꯉꯥꯏꯔꯗꯤ ꯀꯨꯏꯅ ꯍꯦꯛ ꯂꯩꯊꯣꯛꯎ꯫ ꯑꯗꯨꯕꯨꯅꯦ, ꯏꯄꯨ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦꯀꯣ, ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗꯗꯤꯅꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯈꯪꯗꯕ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯄ ꯆꯠꯅꯕꯤ ꯋꯥꯌꯦꯜ ꯀꯌꯥ ꯂꯩ꯫ ꯍꯥꯏꯔꯤꯕ ꯋꯥꯌꯦꯜ ꯆꯠꯅꯕꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯏꯟꯗꯕꯗꯤ ꯌꯥꯗꯦꯀꯣ꯫ ꯏꯟꯗ꯭ꯔꯕꯗꯤ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯉꯥꯛꯅ ꯅꯪꯁꯨ ꯆꯠꯂꯨꯀꯣ ꯁꯨꯊꯣꯏꯕꯤ꯫ ꯃꯦꯝꯂꯩ ꯑꯍꯟꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯌꯦꯜ ꯆꯠꯅꯕꯤ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯈꯜ ꯇꯥꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯃꯝꯃꯤ꯫ ꯑꯧ ꯏꯄꯨ, ꯑꯩ ꯁꯣꯏꯗꯅ ꯏꯟꯖꯒꯦ꯫ ꯑꯗꯨ ꯏꯄꯨ, ꯑꯩꯈꯣꯏꯁꯨ ꯁꯥꯟꯅꯕ ꯊꯦꯡꯈ꯭ꯔꯅꯤ, ꯃꯤ ꯁꯥꯟꯅꯕ ꯍꯧꯅꯈ꯭ꯔꯦ, ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝ ꯍꯥꯏꯔꯝꯗꯨꯅ ꯃꯦꯝꯂꯩ ꯑꯃꯗꯤ ꯑꯏꯪꯕꯤ ꯂꯝꯄꯥꯛꯇ ꯂꯥꯛꯇꯨꯅ ꯁꯥꯟꯅꯔꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯌꯧꯅꯕ ꯆꯦꯟꯗꯨꯅ ꯍꯟꯃꯤꯟꯅꯔꯛꯂꯤ꯫ ꯃꯦꯝꯂꯩꯅ ꯑꯏꯪꯕꯤ, ꯑꯩꯗꯤ ꯌꯨꯝ ꯌꯧꯔꯦ, ꯂꯩꯍꯧꯔꯒꯦ꯫ ꯍꯣꯏ, ꯂꯩꯍꯧꯔꯣ꯫ ꯑꯗꯣ ꯅꯪ ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯠꯂꯗꯣꯏꯔꯣ? ꯍꯣꯏ, ꯆꯠꯂꯅꯤꯌꯦ꯫ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯣ ꯅꯪ ꯑꯃꯨꯛ ꯊꯨꯅ ꯂꯥꯛꯑꯣꯀꯣ ꯁꯤꯗ, ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯟꯅꯃꯤꯟꯅꯁꯤꯀꯣ꯫ ꯃꯇꯝꯁꯤ ꯍꯧꯈꯤꯕꯒ ꯑꯃꯠꯇ ꯈꯪꯍꯧꯗꯦ꯫ ꯍꯣꯏ, ꯂꯥꯛꯇꯣꯏꯅꯦ ꯁꯥꯟꯅꯁꯦ꯫ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦ, ꯅꯪꯁꯨ ꯅꯌꯨꯝ ꯌꯧꯅꯕ ꯆꯠꯈ꯭ꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯆꯪꯅꯔꯛꯈꯤ꯫ ꯃꯦꯝꯂꯩ ꯁꯥꯟꯅꯔꯨꯕꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯆꯥꯛ ꯉꯥꯏꯅ ꯃꯥꯒꯤ ꯍꯌꯦꯡ ꯆꯠꯅꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯔꯝꯃꯤ꯫
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯕꯣꯛꯅ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯛꯇꯨꯅ ꯃꯕꯦꯟ ꯃꯁꯨ ꯆꯥꯃꯤꯟꯅꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯃꯦꯝꯂꯩꯗꯤ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯨ ꯄꯨꯟꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯆꯠꯄꯒꯤ ꯇꯌꯥꯔꯤꯗ ꯊꯝꯈ꯭ꯔꯦ꯫ ꯃꯥꯅ ꯑꯁꯨꯝ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡ ꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯃꯦꯝꯂꯩ ꯇꯨꯝꯃꯝꯗꯥꯏꯗ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯒꯤ ꯄꯨꯟꯗꯨꯗꯒꯤ ꯏꯁꯤꯡ ꯀꯟꯗꯨꯅ ꯊꯛꯀꯦ ꯇꯧꯔꯤꯉꯩ ꯃꯕꯣꯛꯀꯤ ꯈꯣꯟꯖꯦꯜꯗ "ꯃꯦꯝꯂꯩ, ꯃꯦꯝꯂꯩ" ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯦꯝꯂꯩꯁꯨ "ꯍꯥꯎ ꯑꯕꯣꯛ, ꯂꯥꯛꯂꯒꯦ, ꯑꯩ ꯏꯁꯤꯡ ꯈꯤꯇ ꯊꯛꯈꯤꯒꯦ ꯇꯧꯕꯅꯦ" ꯑꯁꯨꯝ ꯍꯥꯏꯔꯒ ꯏꯁꯤꯡꯗꯨ ꯊꯛꯄ ꯂꯣꯏꯗꯨꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛ ꯆꯪꯂꯛꯄꯗꯗꯤ ꯃꯕꯣꯛꯇꯤ ꯅꯨꯡꯉꯥꯏꯅ ꯁꯨ ꯀꯥꯝꯕ ꯃꯈꯩ ꯇꯨꯝꯂꯝꯃꯤ꯫ "ꯑꯕꯣꯛ, ꯀꯩ ꯍꯥꯏꯒꯦ?" ꯆꯥꯎꯕꯤꯍꯟꯁꯨ ꯃꯁꯨꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯍꯧꯒꯠꯇꯨꯅ ꯐꯝꯃꯝꯃꯤ꯫ "ꯏꯁꯨ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯦ? ꯃꯄꯥꯟ ꯊꯣꯛꯅꯤꯡꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯕꯣꯛꯇ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ ꯍꯥ?" "ꯑꯕꯣꯛꯅ ꯍꯧꯖꯤꯛꯇ ꯑꯩ ꯀꯧꯈ꯭ꯔꯤꯗꯨꯗꯤ" ꯃꯁꯤ ꯍꯥꯏꯔꯛꯄꯗ ꯆꯥꯎꯕꯤꯍꯟꯁꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ꯫ ꯃꯈꯅꯥꯎꯒꯗꯨ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯤ꯫ ꯈꯧꯗꯦꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯅꯪ ꯀꯧꯈꯤꯗꯦꯗ." "ꯍꯧꯖꯤꯛꯇ ꯑꯕꯣꯛꯅ ꯃꯦꯝꯂꯩ ꯍꯥꯏꯗꯨꯅ ꯀꯧꯔꯛꯇꯅ ꯑꯩꯅ ꯈꯨꯝꯈ꯭ꯔꯤꯗꯨꯕꯨ" ꯑꯁꯨꯝ ꯍꯥꯏꯔꯛꯄꯗꯒꯤ ꯆꯥꯎꯕꯤꯍꯟ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯤꯍꯨꯟ ꯀꯟꯅ ꯆꯣꯡꯈꯠꯂꯛꯏ꯫ ꯃꯗꯨ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯃꯅꯥꯛꯇ ꯐꯝꯍꯟꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯔꯨ ꯑꯣꯏꯅ ꯋꯥ ꯇꯞꯅ ꯉꯥꯡꯕ ꯍꯧꯔꯛꯏ꯫ "ꯏꯁꯨ ꯊꯣꯏꯕꯤ, ꯑꯕꯣꯛ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯈꯔꯅꯤ꯫ ꯃꯗꯨꯗꯤ ꯌꯦꯡꯉꯨ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ, ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝ, ꯃꯔꯨ ꯑꯣꯏꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯅꯪꯕꯨ ꯀꯧꯔꯛꯂꯕ, ꯃꯗꯨ ꯅꯪꯅ ꯍꯥꯎ ꯍꯥꯏꯅ ꯁꯨꯈꯨꯝ ꯈꯨꯝꯕ ꯌꯥꯗꯦꯀꯣ꯫ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯅꯪꯒꯤ ꯅꯃꯥꯒꯤꯁꯨ ꯑꯣꯏꯁꯅꯨ, ꯅꯄꯥꯒꯤꯁꯨ ꯑꯣꯏꯁꯅꯨ, ꯑꯩꯒꯤꯕꯨ ꯑꯣꯏꯁꯅꯨ, ꯀꯅꯥꯒꯨꯝꯕ ꯅꯪꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯒꯤ ꯃꯈꯣꯟꯕꯨ ꯑꯣꯏꯔꯁꯨ ꯍꯥꯎ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯅꯨꯃꯤꯗꯥꯡꯗ ꯁꯨꯈꯨꯝ ꯈꯨꯝꯕ ꯌꯥꯗꯦꯀꯣ." "ꯑꯕꯣꯛ, ꯃꯤ ꯑꯇꯣꯞꯄꯅ ꯀꯧꯕ ꯈꯨꯝꯗ꯭ꯔꯁꯨ ꯌꯨꯝꯗ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯅ ꯀꯧꯕꯗꯤ ꯈꯨꯝꯕ ꯈꯔ ꯌꯥꯔꯣꯏꯗ꯭ꯔꯣ? ꯃꯤ ꯑꯇꯣꯞꯄꯅ ꯀꯧꯕꯗ ꯈꯨꯝꯗ꯭ꯔꯁꯨ." "ꯏꯍꯦ, ꯏꯁꯨ ꯊꯣꯏꯕꯤ, ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯃꯤ ꯅꯪꯕꯨ, ꯑꯣꯏꯅꯤꯡꯕ ꯃꯤ ꯑꯣꯏꯁꯅꯨ, ꯈꯨꯝꯕ ꯌꯥꯗꯦꯀꯣ." ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯃꯦꯝꯂꯩꯗꯤ ꯈꯛ ꯆꯤꯡꯕ ꯍꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯕꯣꯛ, ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤ, ꯇꯨꯝꯃꯨꯔꯒꯦ. ꯍꯌꯦꯡꯗꯤ ꯏꯃꯥꯁꯨ ꯑꯩ ꯂꯧꯕ ꯂꯥꯛꯂꯅꯤ, ꯑꯩ ꯇꯨꯝꯃꯨꯔꯒꯦ." ꯆꯥꯎꯕꯤꯍꯟ ꯅꯣꯛꯁꯨ ꯅꯣꯛꯇꯦ, ꯌꯥꯝ ꯂꯨꯅ ꯈꯨꯝꯃꯛꯏ꯫ "ꯏꯁꯨ ꯊꯣꯏꯕꯤ, ꯑꯕꯣꯛꯅ ꯍꯥꯏꯔꯤꯁꯤ ꯑꯉꯥꯡ ꯃꯆꯥꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕ ꯄꯈꯥꯏꯗ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯀꯣ. ꯌꯥꯝ ꯂꯨꯕ ꯋꯥꯅꯤꯀꯣ ꯑꯕꯣꯛꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯤꯕꯁꯦ꯫ ꯅꯪ ꯊꯧꯁꯥꯗꯕ ꯇꯧꯒꯅꯨꯀꯣ. ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯤꯅ ꯎꯕ ꯉꯝꯗꯕ ꯇꯝꯅ ꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯟꯁꯤꯡꯁꯤꯒꯤ ꯃꯇꯧ ꯂꯣꯏꯅ ꯇꯝꯕ ꯉꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯁꯦ ꯀꯅꯥꯒꯅꯤ ꯍꯦꯟꯅ ꯂꯣꯏꯅꯩ, ꯀꯅꯥꯗꯅ ꯍꯦꯟꯅ ꯊꯥꯖꯩ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯒꯤ ꯃꯈꯣꯟ ꯁꯥꯗꯨꯅ ꯀꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯎ ꯍꯦꯛ ꯈꯨꯝꯗꯣꯔꯕ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯒꯤ ꯋꯥꯡꯃꯗ ꯑꯋꯥ ꯆꯩꯊꯦꯡ ꯐꯪꯒꯗꯧꯔꯤꯕꯅꯤ." "ꯑꯕꯣꯛ, ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯗ ꯃꯤꯅ ꯀꯧꯔꯛꯂꯗꯤ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯒꯦ?" "ꯈꯨꯝꯗ꯭ꯔꯁꯨ ꯌꯥꯔꯦ. ꯑꯗꯨꯕꯨ ꯅꯪꯅ ꯈꯨꯝꯅꯤꯡꯂꯒꯁꯨ ꯀꯅꯥꯅꯣ, ꯀꯔꯤ ꯍꯥꯏꯒꯦ, ꯅꯠꯇ꯭ꯔꯒ ꯀꯧꯔꯤꯕ ꯃꯤꯗꯨꯒ ꯅꯪꯒ ꯁꯛꯀ ꯎꯅꯔꯕ ꯃꯇꯝꯗꯗꯤ ꯍꯥꯎ ꯍꯥꯏꯅ ꯈꯨꯝꯂꯕꯁꯨ ꯊꯣꯏꯅ ꯀꯥꯏꯗꯦ. ꯑꯁꯨꯝꯅ ꯈꯨꯝꯕꯗꯤ ꯌꯥꯏ." ꯃꯦꯝꯂꯩ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ "ꯑꯕꯣꯛ, ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯨ." "ꯁꯨꯊꯣꯏꯕꯤ, ꯑꯕꯣꯛꯅꯁꯨ ꯅꯪ ꯌꯥꯝꯅ ꯅꯨꯡꯁꯤ." ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯃꯁꯨꯕꯨ ꯀꯣꯟꯕꯤ꯫ "ꯇꯨꯝꯃꯨꯔꯣ. ꯍꯌꯦꯡ ꯆꯠꯂꯗꯧꯅꯤꯅ ꯐꯖꯅ ꯄꯣꯊꯥꯔꯣ. ꯑꯗꯨꯕꯨꯅꯦ ꯃꯁꯨ, ꯑꯕꯣꯛꯅ ꯍꯥꯏꯕꯗꯨ ꯀꯥꯎꯒꯅꯨꯀꯣ." ꯃꯦꯝꯂꯩ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ꯫ ꯆꯥꯎꯕꯤꯍꯟꯁꯨ ꯇꯨꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯤ꯫ ꯕꯤꯅꯥ ꯑꯌꯨꯛ ꯉꯟꯅ ꯃꯆꯥ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯛ ꯆꯔꯥ ꯑꯃ ꯃꯃꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯂꯒ ꯃꯦꯝꯂꯩ ꯑꯃꯗꯤ ꯕꯤꯅꯥ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ꯫ ꯃꯦꯝꯂꯩ ꯃꯌꯨꯝ ꯌꯧꯕꯗ ꯃꯄꯥ ꯃꯅꯤꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯆꯊꯣꯏꯕꯤ, ꯑꯥꯗ ꯅꯕꯣꯛꯈꯣꯏꯗ ꯂꯩꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ?" "ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯕꯨꯡ. ꯑꯩꯗꯤ ꯁꯤꯗ ꯂꯩꯕꯗꯒꯤ ꯑꯥꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ. ꯑꯕꯣꯛꯅ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ. ꯑꯕꯣꯛꯇꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤꯗ." "ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯆꯠꯂꯒ ꯂꯣꯏꯔꯦ. ꯄꯥꯕꯨꯡꯅ ꯊꯤꯟꯕꯤꯅꯤ ꯃꯊꯪ ꯆꯠꯄꯗꯗꯤ." ꯑꯁꯨꯝꯅ ꯍꯔꯥꯎ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯇꯧꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯦꯝꯂꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫
ꯑꯗꯨꯒ ꯃꯕꯣꯛꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯃꯃꯥꯗ ꯇꯝꯃꯤ꯫ ꯏꯃꯥ, ꯅꯍꯥꯟꯋꯥꯏ ꯏꯃꯥꯗꯁꯨ ꯑꯕꯣꯛꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯣ? ꯕꯤꯅꯥꯁꯨ ꯇꯨꯃꯤꯟꯅ ꯇꯥꯏ, ꯑꯗꯨꯒ ꯈꯨꯝꯃꯛꯏ, ꯍꯣꯏ, ꯍꯥꯏꯔꯦ ꯑꯩꯈꯣꯏꯗꯁꯨ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯏꯜꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ, ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯍꯥꯏꯅ ꯅꯣꯡꯃꯇ ꯍꯪꯒꯠꯇꯨꯅ ꯋꯥꯍꯪ ꯍꯪꯂꯨꯗꯦ꯫ ꯃꯈꯣꯏꯅ ꯍꯥꯏ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯪꯒꯤ ꯅꯃꯤꯡ ꯀꯧꯔꯛꯄꯗ ꯍꯥꯎ ꯍꯥꯏꯅ ꯈꯨꯝꯒꯅꯨ, ꯑꯗꯨꯒ ꯅꯪꯅ ꯈꯨꯝꯅꯤꯡꯂꯒꯅ ꯅꯪꯕꯨ ꯀꯧꯔꯤꯕ ꯃꯤꯗꯨꯒꯤ ꯃꯅꯥꯛ ꯆꯠꯇꯨꯅ ꯑꯩꯕꯨ ꯀꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯑꯩ ꯀꯧꯔꯤꯕ ꯃꯤꯗꯨꯒꯤ ꯃꯅꯥꯛ ꯆꯠꯇꯨꯅ ꯑꯗꯨꯝ ꯍꯪꯉꯛꯏ꯫ ꯃꯔꯝꯗꯤ ꯈꯣꯟꯖꯦꯜ ꯈꯔꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯅꯠꯇꯦ, ꯑꯗꯨꯅ ꯍꯥꯎ ꯍꯥꯏꯅ ꯈꯨꯝꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯆꯥꯃꯤꯟꯅꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯤ꯫ ꯅꯣꯡꯉꯥꯜꯂꯤ꯫ ꯃꯦꯝꯂꯩꯒꯤ ꯃꯇꯥꯁꯤꯡꯗꯨ ꯃꯦꯝꯂꯩ ꯂꯥꯛꯂꯦ ꯇꯥꯕꯗ ꯁꯥꯟꯅꯕ ꯆꯠꯁꯦꯅ ꯍꯧꯕ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡ ꯑꯃꯗ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯦꯝꯂꯩꯒꯤ ꯃꯃꯥꯟꯅꯕꯤ ꯊꯥꯖꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯗꯤ ꯅꯪ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯩ, ꯈꯣꯡ ꯀꯥꯞꯄꯤꯁꯨ ꯁꯥꯟꯅꯩ, ꯃꯆꯥ ꯊꯤꯟꯕꯤꯁꯨ ꯁꯥꯟꯅꯩ, ꯃꯔꯨꯝ ꯀꯣꯟꯕꯤꯁꯨ ꯁꯥꯟꯅꯩ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯠꯅꯤꯉꯣ꯫ ꯃꯦꯝꯂꯩꯅ, ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯕꯣꯛꯈꯣꯏꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗꯣ ꯑꯗꯨꯗ ꯁꯥꯟꯅꯔꯛꯏ, ꯂꯣꯛꯀꯤ ꯏꯁꯤꯡ ꯑꯏꯪꯕꯗꯁꯨ ꯏꯔꯨꯖꯔꯛꯏꯗꯣ, ꯑꯍꯥꯎ ꯑꯍꯥꯎꯕ ꯑꯆꯥꯄꯣꯠꯁꯨ ꯌꯥꯝ ꯆꯥꯔꯛꯏ, ꯑꯗꯩ ꯑꯕꯣꯛꯅ ꯅꯨꯃꯤꯗꯥꯡ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯂꯤꯕꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯑꯕꯣꯛꯈꯣꯏꯗ ꯂꯩꯕꯗꯣ꯫ ꯑꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯃ ꯑꯕꯣꯛꯅ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯗꯥꯡ ꯃꯤꯅ ꯀꯧꯔꯛꯄꯗ ꯍꯥꯎ ꯍꯥꯏꯅ ꯈꯨꯝꯒꯅꯣꯌꯦ, ꯑꯩꯈꯣꯏ ꯏꯄꯥ ꯏꯃꯥꯅ ꯀꯧꯔꯛꯄ ꯐꯥꯎ ꯅꯨꯃꯤꯗꯥꯡꯗꯗꯤ ꯍꯥꯎ ꯈꯨꯝꯒꯅꯣꯌꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯁꯥꯟꯅꯃꯤꯟꯅꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯃꯥꯟꯅꯕꯤ ꯇꯝꯐꯥ ꯀꯧꯕ ꯑꯃꯅ ꯍꯥꯏꯔꯛꯏ, ꯆꯥꯎꯈꯠꯇꯕ ꯈꯨꯡꯒꯪꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯅꯕꯅꯦ꯫ ꯊꯥꯖꯅ ꯑꯃꯨꯛ ꯌꯥꯝ ꯂꯨꯅ ꯈꯨꯝꯃꯛꯏ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ, ꯑꯩꯈꯣꯏ ꯕꯣꯛꯅꯁꯨ ꯃꯦꯝꯂꯩꯅ ꯍꯥꯏꯔꯤꯁꯤꯒ ꯃꯥꯟꯅꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏ꯫ ꯃꯗꯣ ꯑꯩꯗꯤ ꯉꯥꯛꯅ ꯆꯠꯂꯤ, ꯑꯩꯗꯤ ꯃꯗꯨ ꯐꯥꯒꯤ ꯐꯅꯥꯏꯗꯧꯅꯁꯨ ꯈꯟꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯩꯕꯨ ꯀꯧꯔꯛꯂꯗꯤ ꯑꯩꯗꯤ ꯀꯧꯔꯤꯕ ꯃꯤꯁꯛꯇꯨ ꯎꯗ꯭ꯔꯤꯐꯥꯎ ꯈꯨꯝꯗꯦ꯫ ꯁꯤꯗꯁꯨ ꯇꯧꯏ, ꯃꯤꯒꯤ ꯂꯝꯗ ꯆꯠꯄ ꯃꯇꯝꯗꯁꯨ ꯇꯧꯏ꯫ ꯃꯦꯝꯂꯩꯗꯤ ꯅꯣꯛꯇꯨꯅ ꯈꯨꯝꯃꯛꯏ, ꯑꯩꯁꯦ ꯑꯕꯣꯛꯄꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯅ ꯁꯥꯟꯅꯔꯝꯕ ꯂꯤꯂꯥꯅꯤ, ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯔꯤꯅꯤꯗ꯫ ꯑꯁꯨꯝ ꯍꯥꯏꯔꯒ ꯃꯦꯝꯂꯩꯗꯤ ꯅꯣꯛꯂꯤ꯫ ꯃꯁꯥꯗ ꯏꯀꯣꯏ ꯀꯣꯏꯗꯅ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯗꯣꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯃꯈꯩ ꯑꯁꯨꯝ ꯋꯥꯔꯤ ꯇꯧ ꯇꯧꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯀꯥꯏꯗꯨꯒꯤ ꯇꯣꯝꯕꯤ ꯀꯧꯕ ꯃꯃꯥꯟꯅꯕꯤ ꯑꯃꯃꯨꯛ ꯊꯦꯡꯅꯔꯤ꯫ ꯃꯦꯝꯂꯩ, ꯎꯗꯕ ꯀꯨꯏꯔꯦꯗ, ꯅꯈꯣꯏ ꯑꯕꯣꯛꯈꯣꯏꯗ ꯆꯠꯂꯨꯕꯗꯨ ꯅꯨꯡꯉꯥꯏꯔꯛꯄ꯭ꯔꯣ? ꯍꯣꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯑꯦ꯫ ꯑꯏꯪꯕꯤ ꯀꯧꯕꯤ ꯏꯇꯥ ꯑꯃꯁꯨ ꯂꯩꯍꯧꯋꯤ, ꯃꯁꯛꯁꯨ ꯐꯖꯩ, ꯑꯗꯨꯒ ꯃꯁꯝꯁꯨ ꯈꯨꯁꯥꯡ ꯑꯃ, ꯈꯨꯐꯖ ꯑꯃ꯫ ꯑꯥꯗꯗꯤ ꯁꯥꯟꯅꯐꯝꯁꯨ ꯌꯥꯝ ꯂꯩꯗꯣ, ꯑꯗꯨꯅ ꯑꯥꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗ꯫ ꯑꯗꯨꯗꯤ ꯅꯪꯅ ꯇꯟꯕ ꯍꯩꯅꯗꯕ ꯄꯣꯠꯀꯗꯤ ꯊꯦꯡꯅꯗ꯭ꯔꯣ? ꯑꯩꯅ ꯍꯩꯅꯗꯕ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯕꯣꯛꯅ ꯅꯨꯃꯤꯗꯥꯡ ꯃꯤꯅ ꯀꯧꯔꯛꯄꯗ ꯍꯥꯎ ꯍꯥꯏꯅ ꯈꯨꯝꯕ ꯌꯥꯗꯦ ꯍꯥꯏꯔꯛꯑꯦ꯫ ꯃꯥ ꯃꯁꯥꯅ ꯀꯧꯔꯛꯄ ꯇꯥꯔꯒꯁꯨ ꯍꯥꯎ ꯈꯨꯝꯕ ꯌꯥꯗꯦ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡꯗ꯫ ꯀꯔꯤꯕ? ꯀꯩꯝ ꯈꯜꯂꯨꯅꯨꯗ, ꯁꯤꯗꯤ ꯈꯨꯡꯒꯪꯒꯤ ꯋꯥꯔꯤꯅꯤꯗ꯫ ꯂꯝꯕꯤꯗꯨꯗ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯃꯅꯁꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯗꯨꯅ ꯈꯨꯝꯃꯝꯃꯤ, ꯅꯣꯏ ꯍꯥꯏꯅꯩꯗꯣ, ꯑꯗꯨꯒ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯈꯨꯔꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦ, ꯊꯥꯖꯗꯕ ꯇꯧꯖꯅꯨ, ꯑꯋꯥꯐꯝꯗ ꯇꯥꯖꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯦꯝꯂꯩꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯆꯠꯅꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯟꯅ ꯇꯧꯕꯅ ꯀꯥꯗꯨꯗ ꯊꯥꯜꯂꯤꯕ ꯊꯥꯎꯃꯩꯗꯨꯁꯨ ꯃꯨꯠꯈ꯭ꯔꯤ꯫ ꯀꯥꯡꯅꯒ ꯆꯤꯛꯄꯒ ꯃꯦꯝꯂꯩ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯇꯨꯝꯕ ꯊꯦꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯌꯥꯝꯅ ꯇꯞꯅ, ꯏꯆꯥꯊꯣꯏꯕꯤ, ꯆꯊꯣꯏꯕꯤ, ꯆꯊꯣꯏꯕꯤ, ꯑꯁꯨꯝꯅ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯀꯧꯔꯛꯄꯗꯨ ꯍꯦꯛ ꯇꯥꯕꯒ ꯃꯦꯝꯂꯩꯁꯨ, ꯍꯥꯎ ꯄꯥꯕꯨꯡ, ꯑꯁꯨꯝꯅ ꯃꯦꯝꯂꯩꯅ ꯁꯠ ꯈꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯃꯈꯣꯜꯗꯤ ꯑꯃꯠꯇ ꯇꯥꯔꯛꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛ ꯆꯪꯂꯛꯄꯗꯗꯤ ꯃꯄꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯝꯃꯤ꯫ ꯃꯄꯥꯒꯤ ꯃꯁꯥꯗꯨ ꯅꯤꯛꯇꯨꯅ ꯃꯄꯥꯕꯨ ꯍꯧꯗꯣꯛꯏ, ꯄꯥꯕꯨꯡ, ꯄꯥꯕꯨꯡ, ꯑꯩ ꯀꯧꯔꯤꯗꯨ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯃꯅꯤ ꯃꯃꯤꯠ ꯆꯤꯡꯉꯛꯇꯨꯅ, ꯏꯆꯥꯊꯣꯏꯕꯤ, ꯀꯩꯗꯧꯔꯦ? ꯄꯥꯕꯨꯡ, ꯍꯧꯖꯤꯛꯇ ꯑꯩ ꯀꯧꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯀꯧꯗꯦꯗ ꯏꯆꯥ, ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤꯕꯣ? ꯇꯨꯝꯗ꯭ꯔꯤ꯫ ꯄꯥꯕꯨꯡꯅ ꯃꯪꯗ ꯆꯨꯔꯨꯟꯒ ꯂꯣꯟꯈ꯭ꯔꯕ ꯖꯥꯠꯂ? ꯑꯗꯨ ꯐꯔꯁꯦ, ꯇꯨꯝꯃꯨꯔꯣ, ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯑꯦ꯫ ꯃꯦꯝꯂꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗꯗꯤ ꯐꯥꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ, ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯇꯨꯝꯈ꯭ꯔꯤ꯫ ꯅꯣꯡꯃꯁꯨ ꯃꯃꯥꯒꯤ ꯃꯈꯣꯜꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯗꯤ ꯃꯦꯝꯂꯩ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯍꯥꯎ ꯍꯥꯏꯅ ꯈꯨꯝꯗꯣꯛꯏ꯫ ꯍꯪꯂꯨꯔꯒꯁꯨ ꯀꯧꯗꯦ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯃꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯡꯁꯤ ꯃꯥꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯊꯥꯖꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯇ ꯅꯠꯇꯦ,
ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯁꯨ ꯅꯪꯅ ꯀꯧꯔꯛꯏ ꯑꯗꯨꯁꯨ ꯑꯩꯅ ꯍꯥꯎ ꯈꯣꯡꯅꯤ ꯑꯗꯨꯒ ꯃꯈꯥꯗꯨꯝ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯊꯥꯖꯅ ꯑꯩꯗꯤ ꯀꯧꯗꯦ ꯅꯣꯡꯃꯇꯁꯨ ꯅꯨꯃꯤꯗꯥꯡ ꯅꯈꯣꯏꯗ ꯂꯥꯛꯈꯤꯕꯁꯨ ꯂꯩꯇꯦ ꯀꯧꯔꯛꯂꯤꯕ ꯃꯈꯣꯜꯗꯣ ꯅꯪꯒꯤ ꯅꯈꯣꯜꯅꯤ ꯑꯗꯣ ꯑꯩ ꯅꯪꯅꯦꯗꯤ ꯍꯥꯏꯗꯦꯗꯅ ꯑꯗꯨꯗꯤ ꯃꯗꯨ ꯂꯥꯏ ꯐꯠꯇꯕꯅ ꯀꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯦꯡꯕꯒꯤꯁꯨ ꯂꯥꯏ ꯐꯠꯇꯕꯁꯤ ꯂꯩ ꯍꯥꯏ ꯑꯩꯈꯣꯏ ꯕꯣꯕꯣꯛꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯔꯤꯀꯥꯁꯦ ꯃꯈꯣꯏꯗꯤ ꯂꯣꯏꯅ ꯇꯥꯏ ꯍꯥꯏ ꯃꯃꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡ ꯀꯣꯏꯏꯟ ꯏꯅꯩ ꯍꯥꯏ ꯍꯟꯗꯛꯇꯤ ꯃꯦꯝꯂꯩꯁꯨ ꯅꯣꯛꯂꯛꯈꯤꯗ꯭ꯔꯦ ꯃꯃꯤꯠꯇꯨ ꯊꯥꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯀꯤꯕꯤꯗꯦ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯑꯁꯨꯝꯅ ꯀꯤꯗꯕ ꯁꯥꯗꯨꯅ ꯊꯥꯖꯗꯗꯤ ꯈꯨꯝꯂꯤ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯗꯤ ꯈꯧꯇꯛ ꯆꯥꯕ ꯑꯃ ꯂꯣꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯇꯣꯏꯅ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯕ ꯇꯥꯔꯛꯄꯗꯒꯤꯗꯤ ꯃꯃꯥ ꯃꯄꯥꯗ ꯋꯥꯔꯤꯁꯦ ꯍꯥꯏꯔꯒꯦ ꯈꯜꯂꯤ ꯃꯦꯝꯂꯩꯅ ꯏꯃꯥ ꯍꯣꯔꯦꯟꯗꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯍꯟꯗꯛꯇꯤ ꯅꯌꯦꯡꯁꯨ ꯏꯇꯥ ꯇꯥꯏ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯑꯗꯣ ꯍꯣꯔꯦꯟ ꯄꯥꯕꯨꯡꯗꯁꯨ ꯏꯃꯥꯅ ꯈꯔ ꯍꯥꯏꯕꯤꯌꯣ ꯀꯥꯎꯅꯤꯀꯣ ꯏꯃꯥ ꯕꯤꯅꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯜꯍꯧꯏ ꯑꯁꯨꯝ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯃꯤꯟꯅꯩ ꯑꯗꯨꯒ ꯃꯦꯝꯂꯩꯅ ꯃꯉꯣꯟꯗ ꯅꯍꯥꯟꯗꯒꯤ ꯊꯣꯔꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯃꯥ ꯃꯄꯥꯗ ꯂꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯏꯃꯥꯅ ꯅꯉꯣꯟꯗ ꯅꯨꯃꯤꯗꯥꯡ ꯃꯤꯅ ꯀꯧꯔꯛꯄꯗ ꯍꯥꯎ ꯈꯨꯝꯒꯅꯣ ꯍꯥꯏꯗꯨꯅ ꯁꯤꯟꯅꯕ ꯅꯠꯇ꯭ꯔꯣ ꯃꯦꯝꯂꯩꯁꯨ ꯃꯈꯣꯟꯗꯣ ꯅꯤꯛꯇꯨꯅ ꯀꯞꯅꯤꯡ ꯀꯞꯅꯤꯡ ꯇꯧꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯈꯣꯏꯗꯤ ꯑꯩꯕꯨ ꯑꯗꯨꯝ ꯀꯧꯔꯛꯏ ꯃꯈꯣꯏꯅ ꯀꯧꯕꯗꯣ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯏ ꯐꯠꯇꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯄꯥꯅ ꯃꯨꯟꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯃꯊꯪꯗꯒꯤꯗꯤꯅꯦ ꯅꯨꯃꯤꯗꯥꯡ ꯀꯧꯔꯛꯄꯗ ꯍꯥꯟꯅ ꯍꯥꯎ ꯈꯨꯝꯗꯣꯛꯂꯨꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯧꯔꯛꯂꯤꯕ ꯃꯤꯗꯨꯒꯤ ꯃꯅꯥꯛ ꯆꯠꯇꯨꯅ ꯀꯧꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯍꯪꯗꯣꯛꯎꯀꯣ ꯃꯤꯁꯛ ꯎꯗ꯭ꯔꯗꯤ ꯁꯨꯈꯨꯝ ꯈꯨꯝꯃꯨꯔꯅꯨꯀꯣ ꯃꯦꯝꯂꯩꯁꯨ ꯄꯦꯔꯤ ꯄꯦꯔꯤ ꯑꯃꯨꯛꯀ ꯍꯪꯉꯛꯏ ꯑꯗꯨ ꯄꯥꯕꯨꯡ ꯑꯩꯅ ꯀꯥꯎꯗꯨꯅ ꯈꯨꯝꯗꯣꯛꯂꯨꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯄꯥꯅ ꯇꯨꯃꯤꯟꯅ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ ꯈꯨꯝꯂꯛꯏ ꯑꯗꯨꯗꯤ ꯅꯪꯅ ꯁꯨꯛꯊꯤꯡ ꯊꯤꯡꯖꯤꯟꯕ ꯉꯝꯂꯔꯣꯏꯗꯕ ꯊꯣꯡ ꯑꯃ ꯅꯪꯅ ꯍꯥꯡꯂꯨꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯏꯄꯥꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯤꯗꯗꯤ ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯝꯂꯨꯔꯅꯨꯀꯣ ꯇꯉꯥꯏ ꯐꯗꯅ ꯈꯨꯝꯗꯕ ꯌꯥꯗꯕ ꯑꯣꯏꯔꯒꯗꯤ ꯅꯪꯕꯨ ꯀꯧꯈ꯭ꯔꯤꯕ ꯃꯤꯗꯨꯒꯤ ꯃꯅꯥꯛ ꯆꯠꯇꯨꯅ ꯅꯪꯕꯨ ꯀꯧꯕ꯭ꯔꯥ ꯍꯪꯉꯨꯀꯣ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯆꯥꯕꯨ ꯑꯃꯨꯛ ꯊꯦꯝꯖꯤꯟꯕꯤꯔꯛꯈꯤ ꯁꯤꯁꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯋꯥꯔꯨꯔꯅꯨ ꯅꯪꯒꯤ ꯏꯃꯥꯁꯨ ꯑꯩꯁꯨ ꯏꯆꯥꯒꯤꯗꯃꯛ ꯑꯁꯨꯛ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯟꯅꯔꯤꯕ ꯊꯕꯛꯇꯨꯗꯤ ꯅꯪ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯇꯨꯝꯃꯨꯔꯣ ꯊꯤ ꯍꯌꯦꯡ ꯍꯧꯒꯠꯄ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯐꯃꯨꯡ ꯆꯪꯗꯨꯅ ꯄꯣꯊꯥꯅꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯦꯝꯂꯩ ꯃꯥꯒꯤ ꯀꯥꯗ ꯃꯃꯥꯅ ꯁꯨꯕꯤꯕ ꯐꯤꯔꯣꯜꯗꯨ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩ ꯃꯄꯥꯁꯨ ꯏꯃꯨꯡ ꯂꯝꯌꯥꯏꯗ ꯅꯨꯃꯤꯠꯇꯨꯒꯤ ꯗꯨꯀꯥꯟꯒꯤ ꯁꯦꯟꯗꯣꯡꯗꯨ ꯄꯥꯗꯨꯅ ꯂꯩ ꯃꯃꯥ ꯕꯤꯅꯥꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ ꯃꯇꯝꯁꯤꯗ ꯃꯦꯝꯂꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯣꯏꯔꯞꯇꯒꯤ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯃꯦꯝꯂꯩꯕꯨ ꯀꯧꯔꯛꯏ ꯃꯦꯝꯂꯩ ꯑꯁꯨꯝ ꯀꯧꯔꯛꯄꯗ ꯃꯦꯝꯂꯩꯁꯨ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯁꯠ ꯌꯦꯡꯊꯣꯛꯏ ꯑꯗꯨꯒ ꯏꯃꯥ ꯍꯥꯏꯅ ꯇꯥꯈ꯭ꯔꯤꯕ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯈꯨꯝꯃꯛꯇꯦ ꯎꯗꯦ ꯊꯣꯡꯅꯥꯎꯗꯨꯁꯨ ꯁꯥꯏ ꯅꯨꯡꯁꯤꯠ ꯈꯔ ꯆꯪꯂꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯡꯕꯗꯨꯅ ꯊꯣꯡꯅꯥꯎꯒꯤ ꯄꯔꯗꯥꯗꯨ ꯅꯨꯡꯁꯤꯠꯅ ꯐꯔ ꯐꯔ ꯍꯥꯏꯗꯨꯅ ꯂꯩꯕꯗꯨꯗ ꯎꯔꯝꯃꯤ ꯀꯅꯥꯁꯨ ꯎꯗꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯪꯂꯔꯤ ꯏꯃꯥ ꯑꯩ ꯀꯧꯕ꯭ꯔꯣ ꯕꯤꯅꯥ ꯃꯈꯨꯠ ꯂꯦꯞꯇꯦ ꯃꯆꯤꯟꯅ ꯈꯨꯝꯂꯛꯏ ꯏꯃꯥꯗꯤ ꯀꯧꯗꯦꯅꯦ ꯑꯁꯨꯝ ꯈꯨꯝꯈꯤꯕꯗꯒꯤ ꯕꯤꯅꯥ ꯃꯥꯅ ꯂꯤꯕ ꯋꯥꯔꯤꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯦꯝꯂꯩꯗ ꯆꯞꯌꯨꯡꯅ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯃꯈꯨꯠꯇꯨ ꯆꯥꯛꯈꯨꯝ ꯐꯗꯤꯗꯨꯗ ꯁꯠ ꯇꯩꯊꯣꯛꯂꯒ ꯃꯆꯥꯒꯤ ꯂꯦꯡꯕꯥꯟꯗ ꯄꯥꯏꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯅꯪ ꯍꯧꯖꯤꯛ ꯀꯧꯔꯛꯄꯗꯨꯗ ꯍꯥꯎ ꯍꯥꯏꯅ ꯈꯨꯝꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯃꯦꯝꯂꯩ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯇꯦꯟ ꯌꯣꯠꯊꯗꯨꯅ ꯃꯁꯥꯗꯨ ꯀꯤꯔꯞ ꯈꯨꯝꯃꯛꯏ ꯍꯣꯏ ꯏꯃꯥ ꯈꯨꯝꯈꯤꯗꯤꯌꯦ ꯈꯨꯝꯗꯕꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯍꯪꯕ ꯂꯥꯛꯂꯤꯁꯤꯅꯤ ꯃꯃꯥꯁꯨ ꯃꯗꯨ ꯇꯥꯕꯗ ꯁꯣꯔ ꯈꯔ ꯍꯣꯟꯗꯣꯛꯏ ꯍꯌꯦꯡ ꯃꯈꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯅꯨꯀꯣ ꯉꯁꯤ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯍꯌꯦꯡ ꯃꯈꯩꯁꯨ ꯍꯪꯒꯗꯕꯅꯤꯀꯣ ꯐꯔꯦ ꯏꯃꯥꯒꯤ ꯅꯥꯛꯁꯤꯗ ꯉꯥꯛꯇꯪ ꯐꯝ ꯏꯃꯥ ꯆꯥꯛ ꯈꯩꯔꯛꯂꯒꯦ ꯑꯗꯨꯒ ꯆꯥꯔꯁꯤꯀꯣ ꯑꯁꯨꯝꯅ ꯃꯃꯥꯅ ꯆꯥꯛ ꯈꯩꯕꯤꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ
ꯃꯦꯝꯂꯩꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯃꯆꯤ ꯃꯆꯤ ꯇꯨꯃꯤꯟ ꯂꯩꯕꯤꯍꯧꯔꯤ ꯑꯗꯨꯅ ꯊꯥꯖꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯥꯟꯅꯕ ꯊꯣꯛꯂꯛꯄꯗ ꯍꯪꯉꯛꯏ ꯃꯦꯝꯂꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯁꯥꯟꯅꯁꯤ ꯍꯥꯏꯕꯁꯨ ꯏꯌꯥ ꯌꯥꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅꯇ ꯑꯗꯨꯝ ꯂꯩ ꯀꯩꯗꯧꯔꯒꯦꯕ ꯍꯥꯏꯌꯨꯁꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯆꯨꯝꯅ ꯁꯨꯝ ꯏꯁꯥꯁꯦ ꯏꯆꯣꯛ ꯆꯣꯛꯊꯩ ꯇꯧꯕꯅꯤ ꯃꯦꯝꯂꯩ ꯃꯆꯤꯟꯗ ꯑꯁꯨꯝ ꯈꯨꯝꯂꯁꯨ ꯃꯊꯟꯇ ꯎꯪꯂꯤꯕꯗꯨ ꯈꯜꯂꯤꯕꯅꯤ ꯃꯉꯣꯟꯗ ꯍꯟꯗꯛ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨꯅ ꯑꯩ ꯏꯊꯟꯇ ꯀꯔꯝ ꯍꯥꯏꯅ ꯇꯥꯔꯤꯕꯅꯣ ꯑꯁꯤꯅꯆꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯃꯊꯟꯇ ꯍꯪꯖꯔꯤꯕꯅꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯄꯁꯨ ꯂꯦꯞꯄꯝꯗꯦ ꯅꯣꯡꯃ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝꯅꯤ ꯃꯦꯝꯂꯩ ꯁꯟꯙ꯭ꯌꯥꯒꯤ ꯂꯥꯏ ꯊꯧꯃꯩ ꯊꯥꯜꯂꯤ ꯃꯥꯅ ꯅꯣꯟꯊꯗꯨꯅ ꯂꯝ ꯀꯟꯅ ꯇꯩꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯃꯗꯣꯝꯆꯥꯒꯤ ꯃꯈꯣꯜꯗ ꯃꯦꯝꯂꯩ ꯃꯦꯝꯂꯩ ꯑꯁꯨꯝꯅ ꯀꯧꯕ ꯇꯥꯔꯛꯄꯗ ꯃꯦꯝꯂꯩꯁꯨ ꯀꯔꯤꯁꯨ ꯈꯟꯊꯗꯅ ꯍꯥꯎ ꯏꯗꯣꯝꯆꯥ ꯑꯁꯨꯝ ꯍꯥꯏꯅ ꯈꯨꯝꯗꯣꯛꯂꯨꯔꯤ ꯃꯥꯅ ꯊꯣꯔꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯄꯣꯠ ꯈꯔ ꯇꯨꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯃꯅꯤꯡ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯣꯡꯗ ꯉꯥꯗꯨꯅ ꯊꯝꯂꯝꯕ ꯁꯤꯡ ꯌꯦꯟ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄꯁꯤꯡꯗꯨ ꯄꯨꯝꯆꯥꯏ ꯆꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯌꯨꯝꯗꯨꯗ ꯃꯊꯟꯇꯅꯤ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥꯁꯨ ꯊꯕꯛ ꯆꯠꯊꯣꯛꯅꯈꯤꯕꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯃꯇꯝꯅꯤ ꯃꯦꯝꯂꯩ ꯑꯉꯥꯡꯒ ꯑꯣꯏꯔꯤ ꯃꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯩꯅꯗꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯅꯣꯡꯉꯥꯟꯕꯒ ꯃꯄꯥꯕꯨꯡꯒ ꯃꯃꯥꯒꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯥꯕꯨꯡ ꯏꯃꯥ ꯑꯩ ꯃꯇꯝ ꯈꯔ ꯕꯨꯕꯣꯛꯈꯣꯏꯗ ꯑꯃꯨꯛ ꯂꯩꯔꯨꯒꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ ꯕꯨꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯑꯃꯨꯛ ꯐꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦꯕ ꯃꯅꯤꯁꯨ ꯊꯣꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯊꯧꯗꯣꯛꯁꯤꯒ ꯈꯔ ꯈꯧꯇꯛ ꯆꯥꯅ ꯈꯨꯝꯂꯛꯏ ꯅꯕꯣꯛ ꯈꯣꯏꯗ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯅꯕꯣꯛꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯒꯗꯕ ꯂꯝ ꯍꯦꯟꯕ ꯌꯥꯗꯦ ꯍꯣꯏꯕ ꯄꯥꯕꯨꯡ ꯑꯩ ꯀꯩꯝꯇ ꯍꯦꯜꯂꯣꯏꯌꯦ ꯑꯩꯕꯨ ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯅꯒ ꯇꯥꯈ꯭ꯔꯕ꯭ꯔꯅꯦ ꯇꯥꯗꯤꯌꯦ ꯇꯥꯗ꯭ꯔꯒꯁꯨ ꯇꯥꯍꯜꯂꯛꯀꯅꯨ ꯍꯥꯏꯕ ꯋꯥꯈꯜ ꯇꯥꯏꯀꯣ ꯍꯣꯏꯕ ꯏꯃꯥ ꯑꯩꯅ ꯀꯩꯝꯇ ꯍꯦꯜꯂꯣꯏꯕ ꯑꯗꯣ ꯑꯩ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨꯕ ꯀꯩꯗꯧꯉꯩ ꯊꯤꯟꯕꯤꯒꯦ ꯍꯥꯏꯅꯣ ꯍꯌꯦꯡ ꯊꯤꯟꯕꯤꯔꯣ ꯋꯥꯁꯦ ꯃꯥꯅ ꯃꯇꯝꯒꯁꯤ ꯁꯠ ꯂꯦꯞꯁꯤꯜꯂꯛꯂꯤꯁꯦ ꯅꯨꯃꯤꯠ ꯊꯥꯒ ꯌꯦꯡꯗꯈꯩ ꯍꯌꯦꯡ ꯀꯔꯤ ꯅꯨꯃꯤꯠꯅ ꯅꯨꯄꯤ ꯊꯕꯥꯅ ꯀꯌꯥ ꯄꯥꯜꯂꯤꯕ ꯃꯩ ꯄꯥꯕꯨꯡ ꯍꯌꯦꯡꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯑꯗꯨꯒ ꯇꯠꯁꯨ ꯇꯠꯂꯤ ꯑꯗꯨꯗꯤ ꯍꯌꯦꯡꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯪꯆꯤꯠ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯆꯥꯛ ꯆꯥꯛꯈꯣꯃꯨꯛ ꯆꯥꯔꯒ ꯄꯥꯕꯨꯡ ꯊꯤꯟꯕꯤꯔꯒꯦꯀꯣ ꯃꯦꯝꯂꯩꯁꯨ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯄꯥꯕꯨꯡ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯤ ꯆꯥꯛ ꯉꯟꯅ ꯊꯣꯡꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯄꯗ ꯃꯄꯥ ꯃꯅꯤꯅ ꯃꯦꯝꯂꯩꯕꯨ ꯃꯕꯣꯛꯀꯤꯗ ꯊꯤꯟꯕꯤꯔꯝꯂꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯃꯕꯣꯛꯀꯤ ꯈꯨꯡꯒꯪꯗꯨ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯊꯣꯏꯗꯣꯛꯅ ꯂꯩꯔꯝꯗꯦ ꯏꯆꯤꯛ ꯆꯤꯛꯏ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯍꯥꯏꯗꯨꯅꯤ ꯃꯕꯣꯛ ꯎꯕꯗ ꯃꯦꯝꯂꯩꯁꯨ ꯌꯥꯝ ꯍꯔꯥꯎꯖꯩ ꯃꯕꯣꯛꯅꯁꯨ ꯃꯁꯨ ꯃꯦꯝꯂꯩ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯖꯩ ꯏꯁꯨꯗꯤ ꯌꯥꯝ ꯆꯥꯎꯔꯝꯃꯦ ꯏꯍꯥꯎ ꯋꯥꯡꯉꯝꯃꯦꯅꯦ ꯑꯩꯒ ꯋꯥꯡꯕꯕꯨ ꯃꯥꯅ ꯈꯜꯂꯛꯂꯦꯅꯦ ꯃꯕꯣꯛꯀꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯦꯝꯂꯩ ꯇꯨꯃꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯆꯥꯎꯕ ꯍꯦꯟꯒꯠꯄꯁꯨ ꯅꯠꯇꯅ ꯋꯥꯕ ꯍꯦꯟꯒꯠꯄꯅꯤ ꯃꯕꯣꯛꯁꯨ ꯀꯩꯝꯇ ꯍꯥꯏꯗꯦ ꯃꯁꯨꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯃꯦꯝꯂꯩ ꯍꯞꯇꯥꯃꯨꯛꯇꯤ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯈꯨꯡꯒꯪꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯒ ꯍꯥꯟꯅ ꯇꯧꯈꯤꯕꯒꯨꯝ ꯄꯨꯟꯅ ꯁꯥꯟꯅꯕ ꯇꯨꯔꯦꯜ ꯃꯆꯥꯗꯨꯗ ꯆꯠꯇꯨꯅ ꯁꯥꯟꯅ ꯁꯥꯟꯅ ꯏꯔꯨꯖꯕ ꯑꯃꯗꯤ ꯂꯧꯕꯨꯛ ꯑꯃꯗꯤ ꯅꯥꯄꯤ ꯍꯧꯕ ꯎꯈꯥꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯗꯨꯅ ꯁꯥꯟꯅꯕ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯒꯅ ꯂꯝꯄꯥꯛꯇ ꯊꯣꯛꯇꯨꯅ ꯁꯥꯟꯅꯕ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯃꯪꯒ꯭ꯔꯥ ꯂꯧꯗꯨꯅ ꯃꯇꯥꯔꯣꯏꯁꯤꯡꯒ ꯆꯥꯃꯤꯟꯅꯕ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯁꯤꯡꯖꯨꯁꯨ ꯆꯥꯅꯩ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯁꯤ ꯇꯧꯗꯨꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗꯤ ꯁꯥꯟꯅꯕ ꯍꯜꯂꯛꯄꯗ ꯑꯌꯤꯡꯕꯤꯅ ꯑꯁꯨꯝ ꯍꯪꯂꯛꯂꯝꯃꯤ ꯃꯦꯝꯂꯩ ꯅꯪꯁꯦ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯒꯨꯝ ꯇꯧꯏ ꯃꯤꯅ ꯀꯧꯔꯛꯂꯁꯨ ꯅꯁꯥꯁꯦ ꯏꯄꯥ ꯄꯥꯈꯠꯄꯗꯧꯅꯤ ꯍꯦꯛꯇ ꯇꯧꯔꯛꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯦꯝꯂꯩꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯩꯝꯇ ꯇꯧꯗꯦꯍꯦ ꯅꯪ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯏꯕꯣꯛꯅ ꯍꯥꯏꯕ ꯏꯜꯂꯣ ꯍꯥꯏꯗꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯤ ꯌꯥꯝ ꯁꯤꯟꯅꯔꯛꯏ ꯑꯗꯨꯒꯤ ꯏꯕꯣꯛꯅ ꯀꯧꯔꯛꯄꯗ ꯇꯥꯍꯧꯗ꯭ꯔꯗꯤꯅ ꯇꯧꯕꯅꯤ ꯑꯣ ꯑꯗꯨꯒꯤꯔꯣ ꯑꯩꯗꯤ ꯅꯪꯁꯦ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯖꯥꯠꯂꯥꯅ ꯈꯜꯂꯨꯔꯦ ꯑꯗꯨꯗꯤ ꯌꯨꯝ ꯍꯜꯂꯁꯤꯔꯥ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯕꯗ ꯋꯥꯁꯤꯜꯂꯛꯑꯦ ꯍꯣꯏ ꯌꯥꯏꯌꯦ ꯍꯜꯂꯁꯤ ꯑꯁꯨꯝꯅ ꯃꯌꯨꯝ ꯍꯟꯅꯔꯛꯂꯦ ꯃꯇꯝ ꯈꯔ ꯅꯨꯃꯤꯗꯥꯡ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯕ ꯇꯥꯔꯨꯗ꯭ꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗꯗꯤ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯂꯤ ꯃꯦꯝꯂꯩ ꯃꯦꯝꯂꯩ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯂꯣꯌꯨꯝꯕꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯇꯨꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯣꯌꯨꯝꯕꯤ
ꯃꯥꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯟꯅꯃꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤꯅꯤ ꯃꯈꯣꯏꯒ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯣꯟꯅꯕꯅꯤ ꯃꯦꯝꯂꯩ ꯋꯥꯈꯜ ꯇꯥꯔꯤ ꯁꯣꯏꯗ꯭ꯔꯦ ꯑꯣꯏꯔꯝꯃꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯌꯨꯝ ꯃꯅꯨꯡ ꯆꯪꯈ꯭ꯔꯤ ꯅꯣꯡ ꯉꯥꯜꯂꯒ ꯂꯣꯌꯨꯝꯕꯤꯗ ꯍꯪꯂꯒꯦ ꯈꯜꯂꯤ ꯅꯣꯡ ꯉꯥꯜꯂꯤ ꯃꯦꯝꯂꯩ ꯂꯣꯌꯨꯝꯕꯤ ꯎꯕꯗ ꯂꯣꯌꯨꯝꯕꯤ ꯅꯪ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩ ꯀꯧꯔꯝꯕ꯭ꯔꯣ ꯀꯧꯗꯦꯍꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯏꯒꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯑꯩꯗꯤ ꯅꯥꯈꯣꯛꯑꯝꯃꯅꯤ ꯑꯩꯒꯤꯗꯤ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏ ꯍꯥꯏꯗꯣ ꯑꯣꯏꯔꯕ ꯃꯇꯝꯅꯤ ꯀꯩꯅꯣꯍꯦ ꯅꯪꯁꯨ ꯑꯗꯨꯛ ꯉꯟꯅ ꯇꯨꯝꯕ꯭ꯔꯣ ꯑꯩꯗꯤ ꯅꯪ ꯃꯥꯜꯂꯨꯏꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯩꯈꯣꯏꯕꯨꯒꯤ ꯋꯥꯔꯤ ꯇꯥꯕ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯂꯥꯛꯀꯅꯤ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯣꯏꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯗ ꯂꯩꯀꯥꯏꯗꯨꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯋꯥꯔꯤ ꯇꯥꯕ ꯆꯧꯕꯤꯍꯟ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡꯒꯤ ꯃꯆꯤ ꯑꯃꯗ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯀꯣꯏꯅ ꯐꯝꯅꯔꯝꯃꯤ ꯆꯧꯕꯤꯍꯟ ꯋꯥꯔꯤ ꯂꯤꯔꯤ ꯃꯌꯥꯝꯗꯨ ꯃꯪꯒ꯭ꯔꯥꯗꯨ ꯃꯩꯗꯨꯗ ꯑꯣꯝꯗꯨꯅ ꯆꯥꯃꯤꯟꯅꯔꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯑꯃꯨꯛꯁꯨ ꯀꯦꯗꯨꯅ ꯑꯃꯒ ꯅꯞꯁꯤꯟꯅꯔꯒ ꯐꯝꯃꯤꯟꯅꯩ ꯑꯃꯨꯛꯁꯨ ꯍꯧꯅ ꯂꯥꯎꯅ ꯅꯣꯛꯅꯩ ꯑꯁꯨꯝ ꯅꯨꯡꯉꯥꯏꯅ ꯇꯥꯏ ꯑꯗꯨꯅ ꯆꯧꯕꯤꯍꯟꯒꯤ ꯋꯥꯔꯤꯗ ꯂꯩꯀꯥꯏꯗꯨꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯌꯥꯝ ꯉꯥꯎꯅꯩ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯃꯌꯨꯝ ꯍꯟꯅꯈ꯭ꯔꯤ ꯃꯕꯦꯟ ꯃꯁꯨꯁꯨ ꯃꯌꯨꯝ ꯆꯪꯉꯛꯏ ꯃꯦꯝꯂꯩꯅ ꯑꯕꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯉꯔꯥꯡꯅꯦ ꯅꯨꯃꯤꯗꯥꯡ ꯑꯕꯣꯛꯅ ꯃꯅꯤꯡꯗ ꯀꯣꯟ ꯐꯦꯡꯉꯤꯉꯩꯗꯣ ꯑꯗꯨꯗ ꯂꯣꯌꯨꯝꯕꯤꯒꯤ ꯃꯈꯣꯟꯗ ꯂꯣꯌꯨꯝꯕꯤꯅ ꯑꯩ ꯀꯧꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯈꯣꯟꯗ ꯃꯦꯝꯂꯩ ꯁꯨꯃꯥꯏꯅ ꯀꯧꯔꯛꯏ ꯑꯗꯨꯒ ꯑꯩꯅ ꯀꯧꯔꯛꯑꯦꯅ ꯊꯣꯛꯂꯨꯕꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯂꯣꯌꯨꯝꯕꯤꯗ ꯅꯣꯡ ꯉꯥꯜꯂꯒ ꯍꯪꯕꯗꯁꯨ ꯃꯥꯗꯤ ꯀꯧꯗꯦ ꯍꯥꯏꯔꯛꯑꯦ ꯃꯕꯣꯛꯇꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯣ ꯅꯪ ꯈꯨꯝꯕꯗꯤ ꯈꯨꯝꯈꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯈꯣꯟ ꯈꯔ ꯋꯥꯡꯂꯞꯅ ꯃꯦꯝꯂꯩ ꯈꯨꯝꯂꯛꯏ ꯑꯩꯁꯨ ꯚꯥꯞ ꯑꯣꯏꯍꯧꯗꯗꯨꯅ ꯈꯨꯝꯈ꯭ꯔꯦ ꯑꯕꯣ ꯑꯩ ꯇꯁꯦꯡꯅ ꯌꯥꯝ ꯋꯥꯔꯦ ꯀꯔꯤꯅꯦ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯧꯕ ꯃꯈꯣꯜ ꯇꯥꯔꯛꯀꯅꯤ ꯈꯟꯕꯗ ꯑꯗꯩ ꯀꯧꯔꯛꯑꯦꯅ ꯊꯣꯛꯎꯔꯤ ꯀꯅꯥꯝꯇ ꯍꯦꯛꯇ ꯂꯩꯔꯝꯗꯦ ꯅꯣꯡ ꯉꯥꯜꯂꯒ ꯍꯪꯅꯔꯨꯔꯁꯨ ꯀꯧꯗꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯅꯔꯦ ꯑꯩ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯕꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯀꯞꯊꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯎꯔꯛꯏ ꯍꯦ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯔꯛꯑꯣ ꯉꯁꯤꯗꯤ ꯅꯪꯒ ꯑꯩꯒ ꯉꯝꯊꯣꯛꯅꯒꯗꯕꯅꯤ ꯑꯩꯅ ꯉꯝꯃꯦ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯛꯀꯅꯨ ꯅꯪꯅ ꯉꯝꯃꯦ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯄꯨꯗꯨꯅ ꯆꯠꯈꯣ ꯊꯣꯔꯛꯎ ꯂꯥꯎ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯑꯁꯨꯝꯅ ꯃꯦꯝꯂꯩꯅ ꯂꯥꯏ ꯐꯠꯇꯕꯗ ꯀꯧꯕ ꯇꯥꯕꯗ ꯆꯧꯕꯤꯍꯟꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯆꯞ ꯌꯨꯡꯈ꯭ꯔꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯆꯤꯟꯕꯥꯟꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯈꯨꯝꯖꯤꯜꯂꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯅꯕ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯁꯨꯊꯣꯏꯕꯤꯌꯥ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯍꯥ ꯑꯗꯣꯝꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨꯀꯣ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯌꯥꯝ ꯐꯠꯇꯕꯅꯤ ꯅꯪꯅ ꯑꯗꯨꯝ ꯍꯦꯛ ꯂꯥꯏ ꯐꯠꯇꯕꯗꯨ ꯀꯧꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯇꯨꯡ ꯇꯧꯒꯅꯨꯀꯣ ꯑꯕꯣ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯑꯩꯅ ꯁꯤꯔꯒꯁꯤ ꯃꯥꯅ ꯁꯤꯔꯒꯁꯤ ꯉꯝꯊꯣꯛꯅꯒꯦ ꯈꯜꯂꯦ ꯑꯕꯣ ꯑꯩ ꯑꯀꯤꯕꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯆꯧꯕꯤꯍꯟ ꯃꯁꯨ ꯅꯨꯄꯤꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯃꯨꯟꯅ ꯃꯃꯤꯠ ꯂꯪꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯂꯥꯏ ꯐꯠꯇꯕꯅ ꯑꯃꯨꯛꯄꯨ ꯃꯤꯇꯥꯈ꯭ꯔꯕꯗꯤ ꯃꯤꯗꯨꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯒꯗꯕꯅꯤ ꯇꯟꯖꯥ ꯐꯪꯕꯗ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯁꯥꯟꯅꯗꯧꯔꯤꯕꯅꯤ ꯃꯤꯗꯨ ꯉꯥꯎꯗꯨꯅ ꯆꯠꯍꯟꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯊꯋꯥꯏ ꯂꯧꯒꯗꯧꯔꯤꯕꯅꯤ ꯉꯥꯎꯍꯜꯂꯒ ꯊꯝꯕꯤꯔꯝꯕ ꯀꯥꯏꯗꯨꯗꯤ ꯀꯗꯥꯁꯤꯅꯤ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯏ ꯑꯗꯨꯒ ꯊꯋꯥꯏ ꯂꯧꯕꯁꯤꯅ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯥꯝꯕꯅꯤ ꯃꯦꯝꯂꯩꯁꯨ ꯑꯉꯥꯡꯅꯒ ꯑꯣꯏꯕꯅꯤ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯑꯃ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯔꯝꯃꯤ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜꯅ ꯃꯦꯝꯂꯩ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯑꯃꯨꯛꯁꯨ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯄꯒꯤ ꯃꯉꯥꯜ ꯑꯗꯨ ꯌꯨꯝꯒꯤ ꯑꯍꯣꯕꯗꯒꯤꯁꯨ ꯐꯥꯎꯖꯤꯜꯂꯛꯏ ꯃꯦꯝꯂꯩ ꯃꯕꯣꯛꯀꯤ ꯅꯥꯀꯟꯗ ꯍꯤꯞꯇꯨꯅ ꯃꯃꯤꯠꯅ ꯌꯨꯝꯊꯛꯇ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯥꯛꯄ ಲಾꯎꯕ ನುಕ್ಸಿತ್ ಕನ್ಖ್ರಬ ಮರಕ್ತುದಗಿ ಮಾಗಿ ಮಮಿಂಗ್ ಕೌಬ ತಾರಕ್ಕಿ ಮೆಮ್ಲೈ ಅಸುಮ್ನ ಕನ್ನ ಮೆಮ್ಲೈ ಮಸಾಗಿ ಮಖೋಲ್ದ ಮಸಾದ ಕೌರಪ್ಪದು ತಾರಮ್ಮಿ ಹಾನ ತಪ್ನ ಹೆಕ್ ಕೌರಂಬದಗಿ ನಸಿದಿ ಮಖೋಲ್ದು ಯಾಮ್ನ ಹೌನ ಕೌರಪ್ಪ ತಾರಮ್ಮಿ ಮೆಮ್ಲೈ ಫುಕ್ ಹೌಗತ್ತುನ ಫಮುಂಗ್ದುದ ಫಮ್ಮಿ ಅದುಗ ಮಬುಕ್ಪು ಮಸಾ ನೋಮ್ದುನ ಹೌದೋರಿ ಅಬ್ಬೋ ಅಮ್ತ ಹೌಗಲೋ ಐಗಿ ಮಿಂಗ ಮುಗಸು ಕೌರಿ ಮಬುಕ್ಸು ವಹೈದು ತಾಬದ ಪಾಖನ್ನ ಮಮಿತ್ ಫಚಿಂಗೈ ಸತ್ ಹೌಗತ್ಲಗ ಮಸುಗಿ ಪಂಬೊಂ ಅನಿದು ಪಾಯ್ದುನ ಹಂಗೈ ನಂಗ್ ಖುಮ್ಖಿದವ ನತ್ರೋ ಖುಮ್ಗನುಕೋ ಅಬ್ಬೋ ಹೌಜಿಕೆ ಐ ಕೌರಗ್ಲಿಬ ಖೊಂಜೆಲ್ದುದಿ ಐ ಇಸಾಗಿ ಖೊಂಜೆಲ್ಗ ಚಪ್ ಮಾನೈ ಐ ಇಸಾನಿ ಇಸಾಗಿ ಮಿಂಗ್ ಕೌವೆ
ꯃꯁꯤ ꯇꯥꯕꯗ ꯃꯕꯣꯛꯇꯨ ꯇꯨꯃꯤꯟꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯍꯧꯒꯠꯇꯨꯅ ꯊꯥꯎꯃꯩ ꯄꯨꯗꯣꯟꯗꯨ ꯃꯩ ꯆꯝꯈꯠꯂꯤ ꯑꯗꯨꯒ ꯃꯥꯁꯨ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯇꯞꯅ ꯍꯥꯏꯕ ꯍꯧꯔꯛꯏ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯨ ꯍꯨꯈ꯭ꯔꯕꯅꯤꯅ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯕ ꯇꯥꯏ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯎꯄꯥꯏ ꯑꯃꯃꯨꯛ ꯂꯩꯔꯔꯣꯏ ꯐꯤꯕꯝꯁꯤ ꯌꯥꯝꯅ ꯂꯨꯁꯤꯜꯂꯛꯂꯦ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯈꯣꯏꯅ ꯀꯧꯔꯛꯄꯗ ꯑꯃꯨꯛ ꯍꯟꯅ ꯅꯪꯅ ꯈꯨꯝꯃꯨꯗꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯍꯤꯗꯥꯛ ꯎꯄꯥꯏ ꯂꯩꯇꯦ ꯃꯁꯤ ꯅꯪꯅ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯅꯪꯅ ꯁꯥꯎꯅꯤꯡꯒꯦꯔꯥ ꯁꯥꯎꯅꯤꯡꯉꯣꯏꯒꯦꯔꯥ ꯈꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯐꯔꯦꯁꯦ ꯐꯔꯦꯁꯦ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯑꯕꯣꯛ ꯁꯨꯝꯕꯤꯔꯒꯦ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯍꯤꯞꯊꯍꯟꯗꯨꯅ ꯃꯀꯣꯛꯇ ꯅꯥꯟꯗꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯇꯞꯅ ꯇꯞꯅ ꯉꯪꯗꯨꯅ ꯁꯨꯝꯕꯤꯔꯝꯃꯤ ꯃꯦꯝꯂꯩꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯕꯣꯛꯀꯤ ꯏꯁꯩ ꯇꯥꯔꯤ ꯇꯥꯟꯖꯥꯗꯨꯗ ꯃꯕꯣꯛꯀꯤ ꯈꯣꯟꯖꯦꯜꯗꯨꯗ ꯑꯃꯨꯛ ꯀꯧꯕ ꯇꯥꯔꯛꯈꯤ ꯏꯁꯨꯊꯣꯏꯕꯤ ꯏꯁꯨꯊꯣꯏꯕꯤ ꯃꯦꯝꯂꯩꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗ ꯍꯥꯎ ꯑꯕꯣꯛ ꯃꯅꯥꯛꯇ ꯍꯥꯏꯔꯛꯄ ꯇꯥꯕꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯕꯣꯛꯅ ꯀꯔꯤ ꯇꯧꯔꯒꯦ ꯏꯁꯨꯊꯣꯏ ꯑꯕꯣꯛꯇꯤ ꯅꯪ ꯀꯧꯁꯨ ꯀꯧꯗꯅ ꯍꯥꯎ ꯈꯨꯝꯃꯛꯀꯅꯨ ꯑꯕꯣꯛꯅ ꯍꯧꯖꯤꯛꯇ ꯑꯩ ꯀꯧꯔꯛꯂꯤꯗꯨꯗꯤ ꯑꯕꯣꯛꯅ ꯑꯩ ꯁꯨꯝꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯂꯤꯗꯨꯗꯤ ꯍꯧꯖꯤꯛ ꯃꯕꯣꯛꯅ ꯃꯉꯛ ꯍꯥꯏꯗꯨꯅ ꯀꯧꯗꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯃꯗꯣ ꯅꯪꯒꯤ ꯋꯥꯈꯜꯅꯅꯤ ꯑꯩꯗꯤ ꯀꯧꯗꯦ ꯑꯩꯒꯤ ꯋꯥꯈꯜꯅꯅꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯁꯨꯝꯅ ꯄꯤꯁꯨꯝ ꯁꯨꯛꯇꯨꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯃꯕꯣꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯋꯥꯅ ꯆꯣꯛꯊꯕ ꯇꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯩ ꯑꯗꯨꯅ ꯅꯪꯅꯅꯦ ꯃꯤꯅ ꯀꯧꯕ ꯑꯣꯏꯅ ꯇꯥꯕꯁꯨ ꯌꯥꯎꯕꯅꯤ ꯑꯗꯨ ꯑꯣꯏꯔꯝꯃꯅꯤ ꯏꯁꯨꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ ꯃꯦꯝꯂꯩꯁꯨ ꯋꯥꯏ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯃꯛꯏ ꯃꯊꯃꯣꯏꯗꯗꯤ ꯈꯪꯂꯤꯕꯅꯤ ꯍꯧꯖꯤꯛ ꯇꯥꯈ꯭ꯔꯤꯕ ꯈꯣꯟꯖꯦꯜꯗꯨ ꯑꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯕꯗꯧꯅ ꯃꯦꯝꯂꯩ ꯃꯇꯥꯔꯣꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯇꯨꯔꯦꯜ ꯃꯆꯥꯗꯨꯗ ꯏꯔꯨꯖꯕ ꯂꯣꯌꯨꯝꯕꯤ ꯑꯃꯗꯤ ꯑꯏꯪꯕꯤꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯔꯝꯃꯤ ꯑꯌꯨꯛꯀꯤ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯈꯣꯜ ꯀꯌꯥ ꯂꯣꯛꯀꯤ ꯏꯁꯤꯡꯗꯨꯅ ꯇꯨꯔꯦꯜ ꯇꯝꯅ ꯆꯦꯟꯊꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯏꯪꯕ ꯏꯁꯤꯡꯗꯨꯗ ꯀꯨꯝꯗꯨꯅ ꯁꯥꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥꯗꯨꯒꯤ ꯃꯔꯛꯇ ꯃꯦꯝꯂꯩ ꯑꯏꯪꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯖꯥꯎ ꯑꯃꯗ ꯃꯈꯣꯡ ꯌꯥꯟꯊꯃꯤꯟꯅꯔꯒ ꯏꯁꯤꯡ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯦꯝꯂꯩꯅ ꯑꯁꯨꯝ ꯍꯪꯉꯛꯏ ꯑꯏꯪꯕꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯨꯃꯤꯗꯥꯡꯗ ꯅꯪꯒꯤ ꯃꯤꯡ ꯀꯧꯔꯝꯃꯒ ꯅꯪꯅ ꯈꯨꯝꯃꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕ ꯅꯪ ꯊꯦꯡꯅꯈ꯭ꯔꯕꯣ ꯋꯥꯍꯪꯁꯦ ꯇꯥꯕꯗ ꯑꯏꯪꯕꯤ ꯃꯉꯛꯇꯨ ꯆꯦꯞꯊꯗꯨꯅ ꯃꯦꯝꯂꯩꯗ ꯌꯦꯡꯉꯛꯏ ꯃꯦꯝꯂꯩꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯌꯨꯝꯗꯗ ꯅꯠꯇꯦ ꯅꯪꯅ ꯆꯠꯂꯨꯕ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯦꯛꯇ ꯀꯧꯔꯛꯄ ꯈꯨꯝꯂꯨꯔꯒ ꯍꯪꯉꯨꯔꯁꯨ ꯀꯧꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯁꯨꯃꯥꯏꯅ ꯇꯧꯕ ꯅꯪ ꯊꯦꯡꯅꯈ꯭ꯔꯕꯣ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯦꯝꯂꯩ ꯑꯗꯨꯗꯤ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯍꯥꯎ ꯈꯨꯝꯕꯗꯣ ꯈꯨꯗꯛꯇ ꯂꯦꯞꯄꯅ ꯐꯒꯅꯤ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯅꯕꯗꯨꯅꯤ ꯅꯪꯅ ꯇꯧꯔꯤꯁꯤ ꯑꯩꯕꯨ ꯀꯔꯝ ꯍꯥꯏꯅ ꯃꯤ ꯑꯁꯦꯡꯕꯅ ꯀꯧꯕꯅꯤ ꯁꯦꯡꯗꯕꯅ ꯀꯧꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯉꯝꯗꯣꯏꯅꯣ ꯑꯩ ꯀꯩꯝꯇ ꯈꯟꯗꯣꯛꯄ ꯉꯝꯗꯦ ꯑꯏꯪꯕꯤ ꯇꯨꯃꯤꯟꯅ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡ ꯅꯪꯉꯣꯟꯗ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯈꯔ ꯆꯦꯜꯂꯝꯕ ꯌꯥꯏ ꯑꯗꯨꯅꯁꯨ ꯅꯪꯉꯣꯟꯗ ꯊꯧꯗꯣꯛꯁꯤꯡꯁꯦ ꯊꯣꯛꯂꯝꯕꯁꯨ ꯌꯥꯏ ꯃꯦꯝꯂꯩ ꯅꯣꯛꯅꯤꯡꯗꯅ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯃꯛꯏ ꯑꯩꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯏ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯕꯣꯛꯅ ꯃꯅꯤꯡꯗ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯅꯕ ꯏꯁꯤꯡ ꯂꯨꯝꯕꯤꯔꯤꯉꯩꯗ ꯃꯥꯅ ꯏꯃꯨꯡꯗ ꯂꯩꯔꯤꯉꯩ ꯃꯕꯣꯛꯀꯤ ꯈꯣꯟꯖꯦꯜꯗ ꯃꯥꯕꯨ ꯀꯧꯕ ꯊꯥꯔꯛꯈꯤ ꯏꯁꯨꯊꯣꯏꯕꯤ ꯏꯁꯨꯊꯣꯏꯕꯤ ꯑꯁꯨꯝ ꯀꯧꯔꯛꯄꯗ ꯃꯥꯁꯨ ꯈꯣꯟꯖꯦꯜꯗꯨꯅ ꯂꯥꯛꯄ ꯃꯥꯏꯀꯩꯗ ꯑꯣꯟꯗꯨꯅ ꯍꯥꯎ ꯑꯕꯣꯛ ꯑꯁꯨꯝ ꯍꯥꯏꯅ ꯈꯨꯝꯂꯒ ꯃꯅꯤꯡꯗ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯕꯣꯛꯇꯨ ꯏꯁꯤꯡꯗꯨ ꯊꯨꯅ ꯁꯥꯅꯕ ꯃꯩ ꯀꯟꯅ ꯀꯥꯝꯕꯒ ꯌꯥꯡꯕꯒ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯝꯂꯩ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯕꯣꯛ ꯆꯥꯎꯕꯤꯍꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯗꯤ ꯅꯪ ꯀꯧꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯁꯤꯡꯁꯤ ꯁꯥꯔꯒ ꯀꯧꯔꯛꯂꯗꯧ ꯆꯪꯉꯣ ꯏꯃꯨꯡꯗ ꯉꯥꯛꯇꯪ ꯂꯩꯔꯨꯁꯨ ꯃꯁꯤ ꯇꯥꯕꯗ ꯃꯦꯝꯂꯩ ꯁꯥꯎꯔꯪꯅꯅ ꯑꯕꯣꯛ ꯍꯧꯖꯤꯛꯇ ꯑꯩ ꯀꯧꯈ꯭ꯔꯤꯗꯨꯗꯤ ꯑꯩ ꯀꯧꯗꯦ ꯍꯥꯏꯕꯅꯤꯅꯦꯍꯦ ꯃꯁꯤ ꯍꯥꯏꯔꯛꯄꯗ ꯃꯦꯝꯂꯩ ꯁꯥꯎꯕꯅ ꯃꯈꯨꯠ ꯈꯨꯇꯨꯝꯗꯨ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯁꯥꯎꯅ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯄ꯭ꯔꯞ ꯏꯃꯨꯡ ꯆꯪꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ ꯃꯦꯝꯂꯩ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯀꯣꯜꯂꯒ ꯏꯪꯂꯕ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯝꯃꯤ ꯁꯣꯝꯗ ꯑꯏꯪꯕꯤꯅ ꯂꯥꯛꯄꯒ ꯃꯥꯗꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯑꯏꯪꯕꯤ ꯇꯞꯅ ꯍꯪꯉꯛꯏ ꯃꯦꯝꯂꯩ ꯅꯪ ꯀꯞꯄꯤꯔꯣ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯐꯠ ꯌꯦꯡꯊꯣꯔꯛꯏ
ꯑꯗꯨꯒ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯈꯨꯝꯃꯛꯏ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯏꯪꯕꯤ, ꯃꯁꯤꯒꯤ ꯀꯅꯥꯒꯤꯅꯣ ꯈꯪꯗ꯭ꯔꯕ ꯈꯣꯟꯖꯦꯜꯁꯤꯅ ꯑꯩꯕꯨ ꯑꯀꯤꯕ ꯑꯃꯒꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯄꯨꯁꯤꯟꯕꯗꯧꯅ ꯇꯧꯏ꯫ ꯍꯪꯉꯨꯔꯕꯁꯨ ꯑꯩꯗꯤ ꯀꯧꯗꯦ, ꯑꯩꯗꯤ ꯈꯪꯗꯦ ꯍꯦꯛꯇ ꯍꯥꯏꯅꯔꯦ, ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯑꯏꯪꯕꯤꯁꯨ ꯃꯦꯝꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯅꯥꯝꯇ ꯁꯨꯀꯨꯝ ꯈꯨꯝꯃꯔꯨꯅꯨꯗꯅ, ꯃꯗꯨꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩ ꯊꯧꯅꯥ ꯂꯣꯏꯅ ꯊꯦꯡꯅꯈꯤꯅꯤ, ꯑꯩ ꯀꯤꯗꯨꯅ ꯆꯦꯟꯒꯗꯕ ꯃꯦꯝꯂꯩ ꯅꯠꯇꯦ꯫ ꯑꯀꯤꯕ ꯍꯥꯏꯕꯁꯦ ꯈꯔꯁꯨ ꯂꯩꯒꯗꯕꯅꯤ꯫ ꯑꯀꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯂꯩꯕꯅ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯇꯥꯏꯕꯪꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯇꯨꯝꯅꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝ ꯆꯪꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯕꯣꯛꯁꯨ ꯂꯥꯇꯦꯟ ꯊꯥꯎꯃꯩ ꯊꯥꯟꯗꯨꯅ ꯊꯨꯃꯣꯛ ꯑꯃ ꯁꯥꯕ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯦꯝꯂꯩꯁꯨ ꯆꯩꯇꯦꯛ ꯃꯆꯥ ꯑꯃ パꯏꯗꯨꯅ ꯂꯩꯕꯥꯛ ꯀꯣꯠꯄꯤ ꯁꯥꯟꯅꯩ꯫ ꯃꯕꯣꯛꯁꯨ ꯃꯁꯨꯅ ꯇꯧꯔꯤꯕꯗꯨ ꯎꯗꯦ ꯃꯥꯒꯤ ꯊꯕꯛꯇꯨꯗ ꯂꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯟꯗꯛꯇꯤ ꯃꯄꯥꯟꯗꯒꯤ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜꯗꯨ ꯏꯃꯨꯡꯗꯒꯤ ꯀꯥꯗꯨꯃꯛꯇꯗꯒꯤ ꯃꯦꯝꯂꯩ ꯀꯧꯕ ꯃꯦꯝꯂꯩꯅ ꯃꯕꯣꯛꯀꯤ ꯈꯣꯟꯖꯦꯜꯗ ꯊꯥꯔꯛꯈꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯑꯁꯨꯝꯅ ꯈꯨꯝꯃꯝꯃꯤ꯫ ꯍꯥꯎ, ꯀꯩ ꯍꯥꯏꯒꯦ ꯑꯕꯣ? ꯃꯕꯣꯛꯁꯨ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯛꯂꯤꯁꯤꯅ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯁꯨ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅ ꯀꯧꯒꯦ? ꯅꯪꯅ ꯈꯨꯝꯃꯛꯂꯤꯗꯨꯅ꯫ ꯍꯧꯖꯤꯛ ꯑꯕꯣꯛꯅ ꯑꯩ ꯀꯧꯔꯛꯂꯤꯗꯨꯗꯤ꯫ ꯑꯩꯗꯤ ꯀꯧꯈꯤꯗꯦꯗ꯫ ꯑꯕꯣꯛꯅ ꯍꯧꯖꯤꯛꯇ ꯑꯩ ꯀꯧꯔꯛꯈ꯭ꯔꯤꯗꯨꯗꯤ꯫ ꯑꯕꯣꯛꯀꯤꯁꯦ ꯑꯩ ꯑꯉꯥꯎꯕ ꯇꯥꯍꯜꯂꯤꯔꯣꯕ? ꯅꯠꯇꯦꯅꯦ ꯏꯁꯨꯊꯣꯏꯕꯤ, ꯅꯪꯅ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯗꯨꯗ ꯑꯁꯨꯝ ꯇꯥꯔꯤ ꯑꯣꯏꯅꯤꯌꯦ, ꯑꯩꯗꯤ ꯀꯧꯗꯦ꯫ ꯑꯕꯣꯛꯅ ꯀꯧꯗ꯭ꯔꯒ ꯑꯩꯅ ꯑꯕꯣꯛꯅ ꯑꯩ ꯀꯧꯕ ꯑꯗꯨꯝ ꯇꯥꯔꯤꯁꯤꯅ ꯀꯩꯒꯤꯅꯣꯕ? ꯃꯥꯅ ꯀꯧꯏ ꯀꯧꯔꯒ ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯤ ꯑꯣꯏꯅꯤ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡ ꯊꯣꯛꯇꯨꯅ ꯁꯨꯃꯥꯡꯗ ꯇꯥꯔꯤꯕ ꯎꯅꯥ ꯋꯥꯅꯥꯁꯤꯡꯗꯨ ꯀꯥꯎꯅ ꯀꯥꯎꯅ ꯑꯃꯝꯕ ꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯀꯅꯥꯅꯣ ꯑꯩꯒꯤ ꯑꯕꯣꯛꯀꯤ ꯈꯣꯟꯖꯦꯜ ꯁꯥꯗꯨꯅ ꯑꯩꯕꯨ ꯍꯦꯛ ꯍꯦꯛ ꯀꯧꯔꯤꯕ? ꯊꯣꯔꯛꯎ ꯂꯥꯎ, ꯄꯥꯡꯗꯕꯒꯤ ꯒꯟꯕ ꯃꯤ ꯑꯃꯒꯨꯝ ꯂꯣꯠꯇꯨꯅ ꯂꯩꯒꯅꯣ꯫ ꯃꯁꯤ ꯂꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯆꯠꯈꯤꯕꯒꯨꯝ ꯃꯉꯣꯟꯗ ꯁꯥꯎꯟ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯃꯥꯁꯨ ꯀꯩꯝꯇ ꯈꯟꯗ ꯃꯕꯣꯛꯀꯤ ꯃꯅꯥꯛ ꯆꯪꯉꯛꯇꯨꯅ, ꯑꯕꯣꯛ, ꯑꯩ ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦ, ꯑꯩ ꯁꯤꯗ ꯂꯩꯅꯤꯡꯉꯛꯇ꯭ꯔꯦ꯫ ꯏꯃꯥꯗꯣ ꯄꯥꯎ ꯑꯃꯨꯛꯇ ꯆꯦꯟꯕꯤꯈꯣ, ꯑꯩ ꯂꯧꯕ ꯂꯥꯛꯑꯣꯅ ꯑꯝꯇ ꯍꯥꯏꯕꯤꯈꯣ꯫ ꯌꯥꯔꯣꯏꯅꯦ ꯏꯁꯨꯊꯣꯏꯕꯤ, ꯄꯥꯎ ꯆꯦꯟꯈ꯭ꯔꯕꯁꯨ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯅꯃꯥꯈꯣꯏ ꯂꯥꯛꯄ ꯉꯝꯃꯣꯏ꯫ ꯅꯄꯥꯅ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯑꯣꯏꯅ ꯆꯠꯂꯣꯗꯅ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯏꯊꯟꯇ ꯑꯣꯏꯔꯁꯨ ꯈꯣꯡꯅ ꯆꯠꯂꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯌꯨꯝꯗ ꯑꯁꯨꯛ ꯊꯨꯅ ꯆꯠꯅꯤꯡꯉꯛꯂꯤꯁꯤꯕꯣ? ꯑꯕꯣꯛ ꯈꯣꯏꯗ ꯂꯩꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯅꯦ? ꯍꯥꯟꯅꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯦ, ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯅꯠꯇ꯭ꯔꯣꯕ ꯑꯩ ꯄꯀꯧꯗ ꯀꯧꯕ ꯇꯥꯕ ꯍꯧꯈ꯭ꯔꯤꯁꯦ꯫ ꯑꯕꯣꯛ ꯈꯣꯏꯅꯗꯤ ꯀꯩꯁꯨ ꯈꯟꯗꯕ, ꯑꯩꯗꯤ ꯌꯥꯝ ꯋꯥꯔꯦ, ꯑꯗꯨꯅ ꯑꯩ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯆꯠꯂꯅꯤ꯫ ꯃꯁꯨꯅ ꯑꯁꯨꯝꯅ ꯁꯥꯎꯅ ꯋꯥꯔꯧꯅ ꯉꯥꯡꯂꯛꯄꯗꯨꯗ ꯆꯥꯎꯕꯤꯍꯟ ꯃꯕꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯛꯂꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯏꯁꯨꯊꯣꯏꯕꯤ, ꯅꯪ ꯑꯗꯨꯝ ꯍꯥꯏꯅ ꯂꯥꯟꯅ ꯈꯟꯒꯅꯨ, ꯃꯗꯨ ꯐꯠꯇꯦ꯫ ꯃꯦꯝꯂꯩ ꯃꯕꯣꯛꯅ ꯉꯥꯡꯂꯤꯕꯗꯨꯒ ꯇꯥꯗꯦ꯫ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯏꯗꯔꯛꯏ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯆꯨꯝꯃꯝꯃꯤ꯫ ꯈꯨꯡꯒꯪ ꯍꯥꯏꯕꯁꯤꯗꯤ ꯃꯔꯝ ꯆꯥꯗꯅ ꯊꯥꯖꯕ ꯄꯪꯊꯝ ꯊꯝꯕ, ꯀꯥꯡꯂꯣꯟꯒꯤ ꯄꯥꯝꯕꯩꯗ ꯌꯨꯝꯐꯝ ꯑꯣꯏꯗꯕ ꯊꯕꯛꯁꯤꯡꯗ ꯊꯥꯖꯅ ꯌꯥꯝ ꯆꯥꯎꯈꯠꯇꯦ ꯍꯥꯏꯕꯗꯣ ꯌꯥꯝ ꯆꯨꯝꯃꯝꯃꯤ꯫ ꯑꯩ ꯉꯁꯤꯇ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯃꯕꯣꯛꯅ ꯌꯥꯝ ꯇꯞꯅ ꯑꯏꯪꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯛꯁꯤ ꯅꯪꯒꯤ ꯌꯦꯛꯅꯕ ꯅꯠꯇꯦꯅꯦꯍꯦ꯫ ꯑꯕꯣꯛꯅ ꯍꯥꯏꯈꯤꯕ ꯈꯨꯗꯤꯡ ꯏꯁꯨꯒꯤ ꯐꯅꯕ ꯍꯥꯏꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯁꯤꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯈꯟꯕꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯃꯔꯥ ꯇꯥꯈꯤꯕꯗꯒꯤ ꯃꯤꯅ ꯀꯧꯔꯕꯣꯏꯇ ꯅꯪꯅ ꯈꯟꯕꯅꯤ꯫ ꯑꯕꯣꯛ, ꯑꯗꯨꯃꯥꯏꯅ ꯁꯨꯛꯅ ꯅꯠꯇꯤꯌꯦ, ꯑꯩꯅ ꯈꯟꯕꯒꯤ ꯊꯣꯛꯄ ꯅꯠꯇꯤꯌꯦ꯫ ꯇꯁꯦꯡꯅ ꯑꯩꯅ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯈꯨꯝꯈꯤꯕꯅꯤ꯫ ꯑꯕꯣꯛꯅ ꯈꯨꯝꯒꯅꯨ ꯍꯦꯛꯇ ꯍꯥꯏ, ꯂꯥꯏ ꯐꯠꯇꯕꯗꯨꯅ ꯀꯧꯔꯛꯄꯗꯣ ꯊꯤꯡꯅꯕꯗꯤ ꯀꯩꯝꯇ ꯇꯧꯕꯤꯗꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯅꯅꯤ ꯈꯛꯇꯃꯛ ꯍꯥꯏꯗꯨꯅ ꯂꯩ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯀꯞꯊꯣꯔꯛꯏ꯫ ꯆꯥꯎꯕꯤꯍꯜꯅ ꯃꯁꯨꯕꯨ ꯁꯤꯗ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯂꯩꯗꯤ ꯃꯕꯣꯛꯀꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯝꯗꯨꯅ ꯑꯩ ꯍꯌꯦꯡꯗꯤ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯃꯐꯤ ꯌꯣꯝꯕ ꯍꯧꯈ꯭ꯔꯦ꯫ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯒ ꯃꯁꯨꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯀꯅꯥꯝꯇꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯆꯤꯜꯕꯥꯟ ꯈꯔ ꯀꯪꯅ ꯀꯨꯆꯨ ꯀꯨꯃꯦꯟ ꯏꯊꯣꯛ ꯊꯣꯛꯇ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯈꯪꯂꯝꯗꯦ ꯃꯗꯨꯗꯤ ꯃꯦꯝꯂꯩꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯄꯨꯔꯛꯂꯤꯕꯗꯨ ꯃꯥꯒꯤ ꯐꯤꯔꯣꯜ ꯈꯛꯇ ꯅꯠꯇꯦ, ꯂꯥꯏ ꯐꯠꯇꯕꯗꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯕ ꯀꯅꯥꯝꯇꯅꯗꯤ ꯈꯪꯂꯝꯗꯦ꯫
ꯆꯥꯎꯕꯤꯍꯟꯁꯨ ꯕꯤꯅꯥꯗ ꯃꯁꯨ ꯅꯨꯄꯤꯒꯤ ꯋꯥ ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯂꯒ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ꯫ ꯆꯥꯊꯣꯏꯕꯤ ꯀꯩꯗꯧꯔꯦ? ꯍꯟꯗꯛꯇꯤ ꯏꯃꯥꯅ ꯂꯧꯕ ꯂꯥꯛꯄꯒ ꯉꯥꯏ ꯉꯝꯗꯅ ꯁꯠ ꯂꯥꯛꯂꯗꯤ ꯅꯪꯕꯨ ꯑꯥꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯏꯃꯥ, ꯑꯩ ꯌꯥꯝ ꯋꯥꯏ, ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯄꯣꯊꯥꯒꯦ, ꯑꯃꯨꯛꯇ ꯂꯥꯡꯉꯛꯀꯅꯨ꯫ ꯅꯣꯡꯃꯇ ꯃꯃꯥꯗ ꯑꯁꯨꯝꯅ ꯉꯥꯡꯗꯕꯅꯤ ꯃꯦꯝꯂꯩꯗꯨ꯫ ꯉꯁꯤꯗꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯃꯆꯥꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕ ꯕꯤꯅꯥ ꯋꯥꯈꯜ ꯇꯥꯔꯝꯃꯤ꯫ ꯃꯦꯝꯂꯩ ꯂꯥꯛꯂꯦ ꯇꯥꯕꯗ ꯊꯥꯖ, ꯇꯣꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯁꯥꯟꯅꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯂꯩꯅ ꯁꯥꯟꯅꯁꯦ ꯌꯥꯔꯛꯇꯕꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯦꯝꯂꯩ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯑꯍꯤꯡꯅ ꯊꯦꯡꯂꯛꯂꯕꯗ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ ꯄꯨꯝꯆꯤꯛ ꯆꯤꯛꯂꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯂꯩꯗꯤ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯑꯣꯏꯗ ꯑꯃꯨꯛ ꯆꯦꯞ, ꯌꯦꯠꯇ ꯑꯃꯨꯛ ꯆꯦꯞ ꯇꯧꯔꯤꯉꯩ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗ "ꯃꯦꯝꯂꯩ, ꯃꯦꯝꯂꯩ" ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯉꯁꯥꯏ ꯁꯥꯟꯅꯕ ꯍꯧꯕ ꯂꯥꯛꯂꯝꯕ ꯇꯝꯐꯥꯒꯤ ꯈꯣꯟꯖꯦꯜꯗꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥ ꯑꯋꯥꯡ ꯊꯪꯕꯗꯨꯗꯒꯤ ꯃꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗꯨꯒ ꯇꯥꯏꯅꯅ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯛꯈꯤ꯫ ꯃꯦꯝꯂꯩ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯍꯥꯎ, ꯇꯝꯐꯥ, ꯀꯩ ꯂꯩꯔꯒꯦ? ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯉꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯃꯈꯣꯜ ꯇꯥꯔꯛꯈꯤꯗ꯭ꯔꯦ, ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯣꯏꯔꯝꯃꯅꯤ ꯈꯪꯗꯨꯅ ꯅꯝꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯦꯝꯂꯩ ꯐꯅ ꯌꯥꯝꯅ ꯃꯃꯥ ꯃꯕꯣꯛ ꯑꯃꯗꯤ ꯃꯄꯥꯅ ꯑꯗꯨꯒꯨꯝꯕ ꯁꯛꯎꯗꯕ ꯈꯣꯟꯖꯦꯜꯗꯨꯗ ꯈꯨꯝꯗꯅꯕ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯈꯤ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯑꯃꯨꯛ ꯃꯦꯝꯂꯩ ꯃꯁꯥꯃꯛꯀꯤ ꯈꯣꯟꯖꯦꯜꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯒꯤ ꯑꯍꯣꯕꯗꯒꯤ ꯑꯃꯨꯛ ꯁꯣꯟꯊꯥꯡꯅꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯃꯦꯝꯂꯩ, ꯃꯦꯝꯂꯩ, ꯊꯣꯔꯛꯑꯣ ꯂꯥꯛꯑꯣ ꯃꯄꯥꯟꯗ, ꯂꯥꯛꯑꯣ꯫ ꯈꯣꯟꯖꯦꯜꯁꯦ ꯊꯥꯕꯗ ꯃꯦꯝꯂꯩ ꯃꯃꯤꯠ ꯐꯠ ꯆꯤꯡꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯃꯥ ꯃꯄꯥꯁꯨ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯅꯔꯛꯈꯤ꯫ ꯃꯦꯝꯂꯩ ꯀꯤꯕꯅ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯕꯤꯠ ꯕꯤꯠ ꯀꯥꯕ ꯃꯈꯩ ꯅꯤꯛꯇꯨꯅ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯣ ꯑꯩ ꯇꯥꯏ, ꯑꯩ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯑꯦ, ꯑꯩꯒꯤ ꯈꯣꯟꯖꯦꯜꯒ ꯆꯞ ꯃꯥꯟꯅꯕꯗ ꯑꯩꯕꯨ ꯃꯄꯥꯟꯗ ꯀꯧꯊꯣꯔꯛꯑꯦ, ꯑꯩꯕꯨ ꯊꯣꯛꯂꯛꯑꯣꯅ ꯀꯧꯔꯛꯑꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯅꯁꯨ "ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ, ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯃꯕꯨꯛ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯊꯦꯝꯕꯤꯗꯨꯅ ꯃꯆꯥꯕꯨ ꯇꯨꯝꯍꯜꯂꯕ ꯃꯇꯨꯡ ꯅꯣꯡ ꯉꯥꯟꯕ ꯐꯥꯎ ꯃꯆꯥꯕꯨ ꯁꯪꯗꯨꯅ ꯃꯅꯥꯛꯇ ꯂꯩꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗꯨꯗꯁꯨ ꯃꯦꯝꯂꯩ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯊꯣꯛꯈꯤꯗꯧ ꯇꯧꯔꯝꯃꯤ꯫ ꯃꯃꯤꯠꯁꯨ ꯄꯥꯡꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯖꯔꯝꯗꯦ꯫ ꯃꯁꯤ ꯃꯥꯒꯤ ꯃꯄꯥ ꯃꯅꯤꯅ ꯊꯣꯡ ꯍꯥꯡꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯗꯨꯅ ꯊꯣꯔꯛꯄꯗ ꯃꯦꯝꯂꯩ ꯏꯃꯨꯡꯗꯨꯗꯒꯤ ꯊꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯄꯥꯅ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯆꯥꯊꯣꯏꯕꯤ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯗꯨꯕꯣ?" ꯑꯁꯨꯝꯅ ꯐꯥꯔꯒ ꯄꯨꯁꯤꯜꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯅꯥ ꯀꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯒ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯍꯪꯕꯗꯁꯨ ꯃꯦꯝꯂꯩꯗꯤ ꯃꯥꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡꯗꯨ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃꯁꯨ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯟꯅꯔꯤꯉꯩ ꯃꯦꯝꯂꯩꯅ ꯇꯣꯝꯕꯤ, ꯅꯪ ꯑꯩ ꯀꯧꯕ꯭ꯔꯣ? "ꯑꯩꯗꯤ ꯀꯧꯗꯦꯗ." "ꯍꯧꯖꯤꯛꯇ ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯪꯅ ꯀꯧꯔꯝꯃꯤꯗꯨꯗꯤ." "ꯅꯪꯁꯦ ꯏꯕꯦꯝꯃ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯦꯀꯣ, ꯅꯊꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯄꯨꯡꯁꯣꯟꯗ ꯁꯣꯜꯂꯤ, ꯃꯤꯅꯁꯨ ꯀꯧꯗ꯭ꯔꯁꯨ ꯅꯪꯅ ꯄꯪꯈꯨꯝꯗ ꯈꯨꯝꯃꯤ, ꯅꯪ ꯉꯥꯎꯗꯣꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ." ꯑꯁꯨꯝ ꯉꯥꯎꯗꯣꯔꯕ꯭ꯔꯥ ꯍꯥꯏꯔꯨꯕꯗ ꯃꯦꯝꯂꯩꯗꯤ ꯃꯥꯁꯦ ꯉꯥꯎꯔꯦ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯐꯦꯠ ꯂꯥꯎꯗꯨꯅ ꯃꯆꯤꯜ ꯄꯩꯔꯝꯃꯒ ꯁꯥꯎꯅ ꯃꯌꯨꯝ ꯆꯠꯈꯤ꯫ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯑꯣꯡ ꯆꯥꯗꯕ ꯃꯇꯧ ꯀꯌꯥꯁꯦ ꯎꯕꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯃꯉꯣꯟꯗꯒꯤ ꯅꯥꯊꯩꯕ ꯍꯧꯔꯛꯂꯤ꯫ ꯋꯥꯔꯤꯁꯦ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯕꯤꯅꯥ ꯎꯕ ꯌꯥꯗ꯭ꯔꯦ ꯂꯩꯀꯥꯏ ꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯍꯪꯕꯗ, "ꯕꯤꯅꯥ, ꯃꯦꯝꯂꯩꯁꯦ ꯅꯣꯏꯕꯨ ꯀꯩꯝꯇ ꯌꯦꯡꯊꯣꯛꯄꯤꯗ꯭ꯔꯕ꯭ꯔꯣ? ꯑꯉꯥꯡꯁꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦꯅ ꯇꯥꯏ, ꯃꯥꯏꯕ ꯑꯍꯩꯕ ꯑꯃꯠꯇ ꯇꯥꯅꯧꯗꯅ." "ꯑꯩꯈꯣꯏꯁꯨ ꯌꯦꯡꯅꯕ ꯈꯟꯅꯔꯤꯌꯦ ꯏꯆꯦ." "ꯑꯅꯥꯕꯗꯤ ꯀꯨꯏꯅ ꯊꯝꯂꯣꯏꯗꯕꯅꯤ, ꯀꯨꯏꯅ ꯊꯝꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ, ꯊꯝꯂꯒꯅ ꯍꯦꯟꯖꯤꯟꯖꯒꯦꯅ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯩ, ꯌꯦꯡꯊꯣꯛꯄꯤꯌꯨ, ꯅꯨꯡꯉꯥꯏꯇꯦ." ꯑꯁꯨꯝꯅ ꯐꯅꯕ ꯍꯥꯏꯔꯛꯄ ꯌꯥꯎ, ꯅꯣꯛꯅ ꯆꯝꯅꯗꯨꯅ ꯉꯥꯡꯉꯛꯄ ꯈꯔ ꯌꯥꯎ, ꯑꯁꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯍꯦꯛ తాꯕꯒ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯃꯦꯝꯂꯩꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯃꯦꯝꯂꯩ, ꯃꯦꯝꯂꯩ, ꯑꯣ ꯃꯦꯝꯂꯩ." ꯃꯁꯤ ꯇꯥꯕꯗ ꯃꯦꯝꯂꯩ ꯇꯨꯝꯂꯝꯕꯗꯒꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯀꯧꯔꯤꯕ ꯈꯣꯟꯖꯦꯜꯗꯨ ꯃꯦꯝꯂꯩ ꯈꯛꯇꯅ ꯇꯥꯕ ꯑꯣꯏꯗ꯭ꯔꯦ, ꯏꯃꯨꯡꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯥꯔꯛꯂꯝꯃꯤ꯫
ꯃꯦꯝꯂꯩꯒꯤ ꯐꯃꯨꯡ ꯃꯈꯥꯗꯒꯤ ꯌꯨꯝꯊꯛꯇꯒꯤ ꯑꯃꯗꯤ ꯌꯦꯅ ꯈꯥꯂꯨꯈꯥꯗꯒꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯍꯣꯡꯗꯅ ꯀꯧꯔꯛꯄ ꯑꯃꯗꯤ ꯊꯣꯡꯅꯥꯎꯗ ꯈꯨꯖꯤꯟꯅ ꯈꯣꯠꯄꯒꯤ ꯃꯈꯣꯜꯁꯤꯡꯗꯨ ꯇꯥꯕꯗ ꯃꯦꯝꯂꯩꯗꯤ ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯔꯝꯕꯗꯒꯤ ꯑꯗꯨꯝ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥꯅ ꯂꯋꯥꯏꯗ ꯃꯃꯥꯏꯗ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯤꯠ ꯃꯅꯥ ꯀꯣꯔꯣꯛ ꯑꯣꯠꯇꯨꯅ ꯃꯆꯤꯟꯗ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯄꯛꯂꯣꯟꯗ ꯂꯣꯜꯂꯛꯈꯤ꯫ ꯃꯃꯥ ꯃꯄꯥꯗꯤ ꯃꯥꯅ ꯂꯣꯜꯂꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤꯅꯣ ꯂꯧꯁꯤꯟꯕ ꯑꯃꯠꯇ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯃꯅꯤꯅ "ꯅꯨꯄꯤ, ꯑꯩꯈꯣꯏ ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔꯥ ꯑꯃꯠꯇ ꯊꯨꯅ ꯇꯥꯟꯅꯅꯕ ꯇꯧꯁꯤ꯫ ꯏꯆꯥꯊꯣꯏꯕꯤꯁꯦ ꯁꯣꯏꯗꯅ ꯂꯥꯏꯑꯣꯛ ꯇꯤꯔꯛꯄ ꯌꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯏꯃꯥꯗꯁꯨ ꯄꯥꯎ ꯑꯃꯗ ꯍꯥꯏꯈꯤꯅꯕ ꯇꯧꯁꯤ." "ꯍꯣꯏ, ꯑꯩ ꯃꯤ ꯑꯆꯠ ꯑꯋꯣꯛꯇ ꯄꯥꯎ ꯆꯦꯟꯈ꯭ꯔꯒꯦ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ? ꯑꯁꯨꯛ ꯅꯧꯖꯔꯤꯕ ꯏꯆꯥꯁꯤꯗ ꯇꯥꯔꯤꯕ ꯗꯁꯥꯁꯤꯕꯣ?" ꯃꯦꯝꯂꯩꯁꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯗꯨꯅ ꯍꯧꯒꯠꯂꯒ ꯃꯃꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯑꯩꯁꯤꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯗꯧꯔꯣ? ꯏꯃꯥ, ꯑꯩꯁꯦ ꯉꯥꯎꯗꯨꯅ ꯆꯠꯈꯤꯒꯗꯕ ꯃꯥꯜꯂꯤ ꯏꯃꯥ꯫ ꯑꯩ ꯉꯥꯎꯅꯤꯡꯗꯤꯌꯦ." ꯑꯁꯨꯝ ꯍꯥꯏꯔꯝꯃꯒ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯕꯤꯅꯥꯁꯨ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯤ ꯈꯥꯝꯕ ꯉꯝꯗ ꯀꯞꯅ ꯍꯥꯏꯔꯛꯏ꯫ "ꯉꯥꯎꯔꯣꯏꯌꯦ, ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ." "ꯃꯃꯥ, ꯅꯪꯁꯨ ꯑꯉꯥꯡꯁꯤꯒ ꯆꯞ ꯃꯥꯟꯅꯩ, ꯇꯣꯛꯅꯔꯨ ꯌꯥꯔꯦ." ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯄꯥꯒꯤ ꯅꯨꯡꯁꯤꯊꯣꯏ, ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯍꯟꯊꯒꯅꯨꯀꯣ꯫ ꯏꯆꯥ ꯂꯥꯌꯦꯡꯕ ꯍꯧꯔꯗꯣꯏ, ꯏꯆꯥ ꯁꯣꯏꯗꯅ ꯐꯔꯗꯣꯏꯅꯤ, ꯀꯞꯀꯅꯨ." ꯑꯁꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯄꯥꯎꯗꯨ ꯍꯦꯛ ꯇꯥꯕꯒ ꯆꯥꯎꯕꯤꯍꯟꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯛꯄꯒ ꯃꯁꯨꯕꯨ ꯌꯦꯡꯂꯒ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤ꯫ ꯆꯥꯎꯕꯤꯍꯟꯅ "ꯁꯨꯊꯣꯏ, ꯑꯕꯣꯛ ꯂꯥꯛꯂꯦ, ꯏꯁꯨ ꯀꯩꯁꯨ ꯇꯧꯔꯔꯣꯏ. ꯏꯁꯨꯒꯤꯗꯃꯛꯇꯅꯦ ꯑꯕꯣꯛꯅ ꯉꯁꯤ ꯍꯤꯡꯂꯤꯕꯁꯦ. ꯁꯦ ꯉꯥꯛꯇꯪ ꯄꯣꯊꯥꯎꯀꯣ. ꯏꯁꯨꯅ ꯄꯥꯝꯖꯕ ꯃꯪꯒ꯭ꯔꯥ ꯍꯩꯉꯥꯟꯗꯣ ꯄꯨꯔꯛꯄꯅꯤ, ꯑꯕꯣꯛ ꯂꯧꯕꯤꯔꯨꯈꯤꯒꯦꯀꯣ." ꯃꯪꯒ꯭ꯔꯥ ꯍꯩꯉꯥꯟꯗꯨ ꯄꯨꯔꯛꯇꯨꯅ ꯃꯁꯨꯕꯨ ꯈꯔ ꯄꯤꯖꯕꯤꯔꯤ, ꯑꯗꯨꯒ ꯁꯨꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯊꯣꯔꯛꯂꯤ ꯃꯥꯡꯒꯣꯜꯗ ꯕꯤꯅꯥ, ꯃꯅꯤ ꯑꯃꯗꯤ ꯆꯥꯎꯕꯤꯍꯟ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯅꯤꯅ "ꯏꯃꯥ ꯌꯧꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ. ꯅꯁꯨ ꯅꯨꯄꯤꯁꯦ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯆꯥꯗꯕ ꯁꯨꯝ ꯍꯦꯜꯂꯛꯂꯤ. ꯀꯔꯝ ꯍꯥꯏꯅ ꯇꯧꯁꯤꯒꯦ? ꯊꯋꯥꯏꯁꯤ ꯌꯥꯝ ꯋꯥꯔꯦ." "ꯏꯃꯥ, ꯃꯥꯏꯕ ꯃꯥꯏꯕꯤ, ꯏꯃꯥꯅ ꯈꯪꯅꯕ ꯑꯐꯕ ꯂꯩꯔꯗꯤ ꯑꯝꯇ ꯌꯦꯡꯍꯜꯂꯁꯤꯕ?" ꯆꯥꯎꯕꯤꯍꯟ ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯈꯨꯝꯃꯛꯏ꯫ "ꯑꯩꯅ ꯈꯪꯕ ꯑꯃꯥꯏꯕꯤ ꯑꯃꯗꯤ ꯂꯩ. ꯑꯗꯨ ꯌꯦꯡꯍꯜꯂꯁꯤ ꯍꯥꯏꯔꯗꯤ ꯅꯈꯣꯏ ꯑꯥꯗ ꯏꯃꯥꯒꯤꯗ ꯄꯨꯟꯅ ꯃꯇꯝ ꯈꯔ ꯂꯩꯕ ꯇꯥꯔꯦ." "ꯐꯕꯨ ꯐꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ. ꯏꯃꯥꯅ ꯈꯪꯅꯕꯗꯨꯗ ꯍꯥꯟꯅꯃꯨꯛꯇ ꯌꯦꯡꯍꯜꯂꯁꯤ. ꯑꯗꯨꯗꯤ ꯀꯨꯏꯊꯔꯨꯗꯅ ꯀꯥꯟꯅꯗꯦ. ꯉꯁꯤꯃꯛ ꯆꯠꯁꯤ, ꯑꯗꯨꯒ ꯌꯦꯡꯍꯜꯂꯨꯔꯁꯤ." ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯌꯣꯝꯗꯨꯅ ꯁꯟ ꯒꯥꯔꯤ ꯑꯃꯗ ꯆꯥꯎꯕꯤꯍꯟꯒꯤ ꯈꯨꯡꯒꯪ ꯇꯝꯅ ꯊꯤꯜꯍꯜꯂꯛꯂꯤ꯫ ꯃꯦꯝꯂꯩꯗꯗꯤ ꯃꯕꯣꯛꯀꯤ ꯈꯨꯡꯒꯪꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯗꯣꯛꯄꯤꯔꯝꯗꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯗꯥꯏꯗꯅꯣ ꯃꯣꯏꯅ ꯆꯠꯂꯤꯁꯦ ꯍꯥꯏꯕꯗꯨ ꯂꯝꯕꯤ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯀꯌꯥꯗꯨ ꯎꯕꯗ ꯈꯪꯖꯔꯝꯃꯤ꯫ ꯍꯟꯗꯛ ꯂꯥꯛꯄꯁꯤꯗꯗꯤ ꯃꯦꯝꯂꯩ ꯍꯥꯟꯅꯒꯨꯝ ꯈꯨꯡꯒꯪꯒꯤ ꯑꯆꯤꯛꯄ ꯅꯨꯡꯉꯥꯏꯕꯗꯨ ꯃꯉꯣꯟꯗꯗꯤ ꯐꯥꯎꯈꯤꯔꯝꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕꯗꯧꯅ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯃꯕꯣꯛꯀꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯁꯟ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄꯒ ꯃꯕꯣꯛꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ꯫ "ꯅꯪꯒꯤ ꯊꯋꯥꯏ ꯀꯜꯂꯕꯅꯤ, ꯅꯪꯒꯤ ꯊꯋꯥꯏ ꯀꯜꯂꯕꯅꯤ." ꯑꯁꯨꯝꯅ ꯇꯞꯅ ꯃꯅꯥꯀꯣꯡ ꯃꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯨꯡꯒꯪ ꯌꯧꯕꯗ ꯈꯔ ꯊꯦꯡꯈꯤꯕꯅ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯒ ꯅꯣꯡꯉꯥꯜꯂꯒ ꯆꯠꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯕꯣꯛꯀꯤ ꯌꯨꯝ ꯃꯆꯥꯗꯨꯗ ꯃꯄꯥꯅ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯇꯨꯝꯃꯤ꯫ ꯃꯃꯥ ꯕꯤꯅꯥꯅ ꯋꯥꯅ ꯁꯥꯕ ꯐꯃꯨꯡ ꯃꯆꯥꯗꯨꯗ ꯇꯨꯝꯃꯝꯃꯤ꯫ ꯃꯁꯨ ꯅꯨꯄꯤꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯤ꯫ ꯃꯥꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ, ꯑꯗꯨꯅ ꯄꯨꯗꯣꯟ ꯃꯅꯥꯛꯇꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯄꯨꯡ 12 ꯍꯦꯛ ꯇꯥꯕꯒ ꯑꯃꯨꯛꯀ ꯀꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯌꯥꯝ ꯍꯧꯅ ꯀꯧꯕ ꯍꯧꯔꯛꯂꯤ꯫ "ꯃꯦꯝꯂꯩ, ꯃꯦꯝꯂꯩ!" ꯑꯁꯨꯝꯅ ꯀꯧꯕ ꯇꯥꯔꯛꯄꯗ ꯃꯦꯝꯂꯩ ꯇꯨꯝꯃꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯃꯥ ꯃꯄꯥ ꯃꯕꯣꯛ ꯄꯨꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯦꯝꯂꯩꯅ "ꯃꯣꯏꯁꯦ ꯑꯩꯅ ꯀꯥꯏꯍꯧꯕꯅꯤ, ꯑꯗꯨꯅ ꯑꯩ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯪꯉꯒ ꯂꯩꯔꯤ. ꯑꯩꯒꯤ ꯊꯋꯥꯏ ꯄꯣꯠꯇ꯭ꯔꯤꯕ ꯃꯈꯩ ꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯔꯤ. ꯑꯩ ꯌꯥꯝ ꯀꯤꯔꯦꯕꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ." ꯃꯁꯤꯗꯒꯤꯗꯤ ꯃꯕꯣꯛꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯨꯅ ꯃꯁꯨꯕꯨ ꯐꯖꯅ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡ ꯄꯨꯝꯕꯁꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝꯒꯤ ꯃꯩꯈꯨ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧꯀꯥꯗꯤ ꯑꯣꯛꯄ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯗꯤ ꯌꯥꯎꯕꯤꯔꯨꯗ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯈꯣꯜꯗꯨꯒꯤ ꯃꯥꯏꯕꯤ ꯑꯍꯩꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯁꯨꯕꯨ ꯌꯦꯡꯍꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯏꯕꯤꯗꯨ ꯃꯐꯤ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯄꯗꯨ ꯎꯕꯗ ꯃꯦꯝꯂꯩ ꯃꯥꯏꯕꯤꯗꯨꯒꯤ ꯈꯣꯡꯗꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯃꯨꯟꯅ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯈꯠꯂꯛꯂꯝꯃꯤ꯫
ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯥꯔꯣ ꯀꯧꯔꯝꯃꯤ꯫ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯗ꯭ꯔꯕ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯥꯏꯕꯤꯅꯤ꯫ ꯃꯈꯣꯏ ꯎꯕꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯐꯤꯗꯥ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ꯫ ꯀꯅꯥꯒꯤꯅꯣ ꯌꯦꯡꯒꯗꯧꯔꯤꯕꯁꯦ? ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯐꯖꯅ ꯌꯦꯡꯕꯤꯌꯨꯕ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯁꯨ ꯏꯕꯦꯝꯃ, ꯁꯣꯝꯗ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯦꯝꯂꯩꯁꯨ ꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯐꯤꯗꯥꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯃꯥꯏꯕꯤ ꯊꯥꯔꯣ ꯃꯦꯝꯂꯩꯒꯤ ꯃꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯤꯍꯨꯟꯗꯨ ꯌꯦꯡꯉꯤ꯫ ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯁ, ꯅꯪꯅ ꯁꯨꯝ ꯈꯨꯝꯗꯨꯅ ꯂꯩꯔꯤꯅꯤ꯫ ꯑꯁ, ꯑꯆꯥꯆꯥ, ꯂꯥꯛꯆꯩꯗ꯫ ꯃꯥꯏꯕꯤꯗꯨꯅ ꯌꯥꯝ ꯆꯨꯝꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯃꯅꯤꯈꯣꯏꯗꯤ ꯌꯥꯝ ꯉꯛꯄ ꯑꯃ ꯐꯥꯎꯈ꯭ꯔꯤ꯫ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ, ꯅꯪꯒꯤꯁꯤꯗꯤ ꯅꯪꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝ ꯁꯣꯏꯔꯦꯅꯦꯍꯦ꯫ ꯅꯪꯅ ꯈꯨꯝꯂꯤꯕ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯁꯨꯝ ꯅꯛꯁꯤꯟꯕ ꯍꯦꯜꯂꯛꯂꯤꯅꯤꯅꯦ꯫ ꯃꯦꯝꯂꯩꯗ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯥꯏꯕꯤꯗꯨ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯉꯥꯛꯇꯪ ꯂꯩꯈ꯭ꯔꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯃꯍꯨꯠ ꯎꯁꯤꯟ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯃꯀꯣꯛ ꯌꯧꯈꯤꯗꯧꯔꯤ꯫ ꯀꯨꯏꯊꯔꯕꯗꯤ ꯁꯤꯗꯤ ꯉꯥꯎꯗꯨꯅ ꯁꯣꯔꯣꯛ ꯇꯥꯕ ꯍꯥꯏꯕꯗꯨ ꯁꯣꯏꯗꯔꯣꯏ꯫ ꯀꯔꯤꯅꯣ ꯏꯃꯥ ꯃꯥꯏꯕꯤꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯀꯔꯤ ꯎꯁꯤꯟ ꯇꯧꯒꯗꯕꯅꯣ? ꯃꯅꯤꯁꯨ ꯀꯔꯤ ꯎꯁꯤꯟꯅꯣ ꯈꯪꯅꯤꯡꯕꯅ ꯈꯧꯔꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯁꯠ ꯍꯪꯖꯤꯜꯂꯛꯏ, ꯏꯃꯥ ꯃꯥꯏꯕꯤ, ꯈꯔ ꯊꯨꯅ ꯇꯥꯛꯄꯤꯔꯣ, ꯀꯔꯤ ꯎꯁꯤꯟ ꯇꯧꯒꯗꯕꯅꯣ? ꯑꯩ ꯏꯆꯥꯕꯨ ꯐꯅꯤ ꯍꯥꯏꯔꯕꯗꯤ ꯉꯝꯅꯕ ꯂꯪꯖꯒꯦ꯫ ꯑꯉꯥꯡꯁꯤꯒꯤ ꯏ ꯃꯔꯤꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯟꯅ ꯃꯥꯅ ꯈꯨꯝꯃꯛꯄꯗꯨ ꯎꯁꯤꯟ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯗꯨꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯈꯨꯝꯒꯗꯕꯅꯤ꯫ ꯑꯗꯨꯗꯨꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗ ꯌꯦꯠꯂꯤꯕ ꯐꯠꯇꯕ ꯂꯥꯏꯁꯤꯅ ꯅꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡ ꯀꯥꯎꯈꯤꯗꯣꯏꯅꯤ꯫ ꯋꯥꯍꯩꯁꯦ ताबदा मेमलै फमलंबदगी फुक हौगतुना अदु ओइरगदि अइ दम सिजख्रगे अहि बहुत कनामतन सिनबा यारोये वासे ताबदा मपा ममा अमदि मबोकना अदुम हाइगनो हाइदुना महै महै लाउनरक्लम्मि मेमलै सुकन्न कप्तुना मखा तारिइ अइना सोइबदगी अइना हाइबे इंदबदगी थोखिबा गाक्तने सिबा तारबदि अइ ओइना सिगनि अइगी इरागी महै कनामतन फंगबा यारोये माइबीदुना मखा तारिइ सिगी वफमसि अइ ngasi नुमिदांग अमुक्ता मुन्ना खनखिगे अदुगा मयामना हयेंग अमुक्ता लाक्पिको ngasiगिदि योबिबा यारनि मसिदगिदि मयामसु चटपगी थोंनरक्लि माइबीदुना चौबिहनगे लेंजुमदा ताप पाइदुना ngaiko haina ingit piraktuना खामलखि नंग ngaktang lihauko असुमना मयामदु थोहनख्रे माइबीदुगा चौबिहनगदा ngaihौरि माइबीदुना चौबिहनगी ममित्ता मुन्ना येंगलगा हाइरि नंग थोक्लिबा थौदोक मयामसे लोइना खंगलबा नत्रा मसिगी फोनसु नंग खंगलमलगनि चौबिहनसु मचिन थक थक निंगना खुमलइ होय खंगि हौजिक अतोप उपाय अमता लैत्रबनिना इसुगी महुद अइगी थवाइसे ओइना कटगनि अइगी इसुबु यामना नुक्सि फरे अदुदि थबकसिंगदु नंग कमदौना पांथोकनि खंगलब्रा होय अइ खंगि अदुदि नंगी अरोइबा नुमित्तो पुंसिगी ख्वाइदगी नुंगाइबा नुमित अमु ओइहनगदबनि फरे माइ पाकना पांथोकपा ngamjaba ओइरो चौबिहन तपना थोरई मयानुपा मचानुपी अमदि मसुना माबु ngaiduna leiriba mafamduda sangsilakduna mayum hanminari namitta चौबिहन हानेगा मानदबा मौंगदा यामोंदा नुंगाइरमी चिंहि संबाला बचिंदे इसै nganngangduna imong manu masasi nana lusilami असिगुम्बा मबोकी अहोंबा मतौसी मेमलैना उरम्मी अदुगा हंगई अबो नसिदि अबोकसे मुंदा याम नुंगाइबा माली कै लेरगे इसोरना असुक फजबा नुमित अमा पिबिरसिदि अदुगी हराउबा फोंदोकलिनि असुमना खुमई अरोइबा ओइना इसिंग असाबा लुंबिदुना मेमलैना पिकलिंगाइदे इरुजबीबगुमना मेमलैबा फजना इरुजथोकपिरम्मी चाकसाबा मतमदसु मसुगी nga marudu फजना मंथोकपीदुना अंगांग अमदा पिजाबगुमना पिजाबिरम्मी अरोइबा ओइना लैकाइगी अंगांगसिंगदु हानेगी मतौगुम नुंगाइ नुंगाइबा वारी कया लिबिरम्मी नमिदांग मचा मया मसु लोइना तुमथानख्रि अरोइबा ओइना मसुबु नुक्सिनि येंगलम्मी ngasidi masuna kuidabagi tongda yamna nungaina tummami madu ubada चौबिहन mathamoidu penjarami चौबिहन tapna masugi maithongdu nanduna hairi isu thoibi nanga bop waraunuko
ꯃꯁꯤꯅ ꯑꯔꯣꯏꯕ ꯎꯄꯥꯏ ꯑꯣꯏꯈꯤꯕꯅ ꯏꯁꯨꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯇꯝꯂꯝꯗ꯭ꯔꯦ꯫ ꯌꯥꯏꯐꯕꯗ ꯑꯣꯏꯌꯨꯀꯣ ꯏꯁꯨꯒꯤ ꯄꯨꯟꯁꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯔꯣꯏꯕ ꯈꯣꯡꯆꯠ ꯑꯣꯏꯗꯨꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯩ, ꯑꯗꯨꯅ ꯄꯨꯛꯉꯥꯟ ꯉꯥꯜꯂꯤ꯫ ꯌꯨꯝꯗꯨꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯥꯛꯇꯨꯅ ꯆꯧꯕꯤꯍꯟ ꯃꯈꯨꯠ ꯑꯅꯤ ꯊꯥꯡꯒꯠꯇꯨꯅ ꯂꯦꯞꯂꯔꯤ꯫ ꯃꯆꯤꯟꯗ ꯉꯥꯏꯍꯥꯛ ꯁꯣꯜꯂꯕ ꯃꯇꯨꯡ "ꯂꯥꯛꯑꯣ, ꯑꯩꯕꯨ ꯂꯧꯔꯔꯣ ꯂꯥꯛꯑꯣ" ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯌꯥꯝꯅ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯍꯨꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯎ ꯋꯥꯁꯤꯡꯗꯨ ꯐꯔ ꯐꯔ ꯍꯥꯏ꯫ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯅ ꯌꯥꯀꯥꯏꯔꯣꯜ ꯏꯁꯩ ꯁꯛꯂꯛꯂꯤ꯫ ꯃꯦꯝꯂꯩ ꯀꯣꯏꯔꯕꯒꯤ ꯇꯨꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯅꯨꯃꯤꯠ ꯍꯥꯏꯗꯨ ꯑꯣꯏꯈꯤ꯫ ꯈꯣꯟꯖꯦꯜꯁꯨ ꯀꯧꯔꯛꯈꯤꯗ꯭ꯔꯦ, ꯈꯨꯖꯤꯟꯅ ꯈꯣꯠꯄꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯍꯧꯒꯠꯂꯛꯄꯒ ꯃꯕꯨꯛꯄꯨ ꯀꯧꯗꯨꯅ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯂꯩꯔꯝꯗꯦ꯫ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯌꯦꯡꯕꯗ ꯃꯕꯨꯛꯅ ꯌꯦꯅꯈꯥ ꯃꯈꯥ ꯊꯪꯕꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯤ꯫ ꯆꯦꯟꯁꯤꯟꯗꯨꯅ ꯀꯧꯏ, "ꯑꯕꯣꯛ, ꯑꯕꯣꯛ, ꯍꯧꯒꯠꯂꯣ" ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯞꯄꯛꯏ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯅꯔꯛꯂꯤ꯫ ꯆꯧꯕꯤꯍꯟ ꯀꯩꯝꯇ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯥꯗꯨ ꯎꯟꯃꯨꯛ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯧꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯥꯡꯖꯤꯟꯕꯤꯔꯝꯃꯤ꯫ ꯀꯞꯄ ꯌꯥꯕ ꯀꯞꯂꯕꯁꯨ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯈꯪꯕꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯤ꯫ ꯃꯇꯝ ꯈꯔ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯦꯝꯂꯩ ꯃꯈꯣꯏ ꯄꯨꯟꯅ ꯃꯕꯣꯛꯀꯤ ꯌꯨꯝꯗ ꯂꯩꯊꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯦꯝꯂꯩꯒꯤ ꯃꯃꯪꯗ ꯃꯕꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯁꯨ ꯊꯣꯏꯕꯤ, ꯑꯕꯣꯛ ꯍꯧꯖꯤꯛꯇꯤ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯅꯥꯛꯇ ꯂꯩ꯫ ꯅꯪ ꯀꯔꯤꯝꯇ ꯋꯥꯔꯨꯔꯅꯨ꯫ ꯑꯗꯨꯒꯅꯦ, ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯑꯃꯅ ꯑꯋꯥꯐꯝꯗ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯒꯗꯕꯅꯤ, ꯃꯥꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ꯫ ꯑꯩꯅ ꯉꯝꯕꯗꯣ ꯄꯥꯡꯊꯣꯛꯇꯨꯅ ꯇꯧꯒꯗꯕꯅꯤꯀꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯃꯦꯝꯂꯩꯁꯨ ꯃꯤꯀꯞ ꯐꯠꯊꯣꯛꯏ꯫ ꯃꯕꯣꯛꯅ ꯃꯥꯕꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯁꯤ ꯃꯦꯝꯂꯩ ꯉꯁꯤꯇ ꯃꯌꯦꯛ ꯁꯦꯡꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯤ꯫ ꯃꯕꯣꯛꯀꯤ ꯌꯨꯝꯗꯣ ꯑꯗꯨꯝ ꯁꯪꯗꯨꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯌꯨꯝꯒꯤ ꯃꯤ ꯆꯤꯟꯈ꯭ꯔꯕ, ꯃꯤ ꯂꯥꯡꯈ꯭ꯔꯕ ꯃꯐꯝꯗꯨ ꯃꯦꯝꯂꯩꯗꯤ ꯀꯩꯝ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯃꯤꯠꯅ ꯌꯨꯝꯗꯨꯗ ꯌꯦꯡꯖꯔꯕꯁꯨ ꯎꯕꯗꯤ ꯃꯕꯣꯛꯀꯤ ꯈꯨꯡꯒꯪꯗ ꯇꯧꯈꯤꯕꯁꯤꯡꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯃꯕꯣꯛꯅ ꯋꯥꯔꯤ ꯂꯤꯕꯤꯕ, ꯃꯕꯣꯛꯅ ꯅꯣꯛꯄ, ꯃꯕꯣꯛꯅ ꯃꯥꯒꯤ ꯆꯦꯛꯁꯤꯟꯖꯕ, ꯇꯨꯔꯦꯜꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡ ꯑꯃꯗꯤ ꯁꯥꯟꯅꯕꯨꯡ ꯎꯄꯥꯟ ꯋꯥꯄꯥꯟ ꯀꯌꯥꯗꯨ ꯃꯃꯤꯠꯇ ꯆꯞ ꯆꯥꯅ ꯎꯏ꯫ ꯃꯄꯤꯁꯨ ꯆꯤꯟꯊꯔꯛꯄ ꯂꯦꯞꯇꯦ꯫ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯃꯦꯝꯂꯩꯒꯤ ꯊꯃꯣꯏꯅ ꯃꯕꯨꯛꯄꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯔꯛꯏ꯫ "ꯑꯕꯣꯛ ꯅꯨꯡꯁꯤꯕꯤ, ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯖꯔꯤ꯫ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗ ꯕꯤꯅꯥꯁꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯆꯊꯣꯏꯕꯤ, ꯁꯣꯔꯗꯣ ꯑꯃꯨꯛꯇ ꯁꯥꯡꯅ ꯍꯣꯟꯗꯧ꯫ ꯅꯪ ꯀꯞꯃꯟꯈ꯭ꯔꯦ, ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯅꯦ ꯅꯪꯕꯣ." "ꯏꯃꯥ, ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯇꯅꯦ꯫ ꯑꯕꯣꯛꯅ ꯑꯩꯒꯤ ꯐꯅꯕ ꯍꯥꯏꯕꯗ ꯑꯩꯅ ꯑꯣꯏꯅ ꯑꯣꯟꯁꯤꯟꯕꯤꯗꯨꯅ ꯍꯦꯛꯇ ꯆꯩꯕꯤꯈꯤꯕ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯣꯏꯗ ꯂꯥꯛꯂꯔꯣꯏꯁꯨ ꯍꯥꯏꯕꯤꯈꯤꯕ, ꯃꯗꯨꯗ ꯑꯃꯨꯛꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯥꯏꯊꯣꯡ ꯃꯕꯣꯛꯅ ꯅꯨꯡꯁꯤꯗꯨꯅ ꯃꯄꯤꯔ ꯆꯦꯟꯗꯨꯅ ꯈꯥꯡꯈꯤꯕꯗꯣ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯏꯃꯥ꯫ ꯑꯕꯣꯛꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯧꯔꯝꯒꯅꯤ" ꯕꯤꯅꯥ ꯃꯆꯥꯕꯨ ꯀꯟꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯃꯗꯨ ꯄꯨꯝꯅꯃꯛꯁꯤꯡꯗꯨ ꯅꯕꯣꯛꯅ ꯅꯍꯥꯟꯅ ꯅꯪꯕꯨ ꯉꯥꯛꯄꯤꯈ꯭ꯔꯕꯅꯤ꯫ ꯅꯪ ꯃꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯔꯅꯨ." ꯃꯃꯥꯅ ꯊꯦꯝꯂꯕꯁꯨ ꯃꯦꯝꯂꯩꯗꯤ ꯀꯞꯄ ꯇꯣꯛꯎ ꯌꯥꯈꯤꯗ꯭ꯔꯦ꯫ "ꯏꯃꯥ, ꯑꯩꯅ ꯑꯕꯣꯛꯅ ꯍꯥꯏꯕꯗꯨ ꯏꯟꯖꯔꯝꯂꯕꯗꯤ ꯉꯁꯤꯁꯦ ꯁꯤ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤꯀꯣ꯫ ꯑꯩꯅ ꯊꯥꯖꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯣꯏꯗ ꯄꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯅꯈꯤꯕ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕꯅꯦ, ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ" ꯃꯃꯥꯗ ꯑꯃꯨꯛ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯍꯟꯅ ꯍꯥꯏꯕ ꯋꯥ ꯏꯟꯗꯕ ꯇꯧꯔꯔꯣꯏꯒꯦ꯫ ꯑꯩ ꯅꯣꯏꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯒꯦ." ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤꯗꯒꯤ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯥꯕ, ꯑꯩꯈꯣꯏꯗ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯈꯨꯗꯤꯡꯃꯛ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯈꯣꯟꯖꯦꯜ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯒꯦ ꯈꯟꯅ ꯀꯧꯔꯛꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯗꯨ ꯇꯧꯒꯅꯨ ꯐꯠꯇꯦ ꯍꯥꯏꯕꯁꯤꯡꯗꯨ ꯑꯩꯈꯣꯏꯕꯨ ꯀꯤꯅꯕ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯎꯕ ꯉꯝꯗꯕ ꯐꯠꯇꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯗꯒꯤ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯉꯝꯅꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯇꯥꯕꯗꯒꯤ ꯀꯟꯕꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯃꯇꯝ ꯆꯥꯅ, ꯃꯇꯝ ꯂꯩꯔꯤꯉꯩ, ꯈꯨꯗꯣꯡꯊꯤꯕ ꯇꯥꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯥꯍꯧꯒꯗꯕꯅꯤ꯫